소 지난 볼감 떡저리 고람저리 지나면 시지 가렌세 예 aduna ngasisu live hojere sinamyam sinam lapyo nga ono wari matim chanasi sinamyam ko ayim pung mapan khabdi hele sigi wari kara mai leite ayuk to mai leite 주석 따돌려서 산다랑 담자 또 하겠다는 나가자마네 불나야 되는 거 말까다 이게 살짝 우자이 Yang karen leitre mobile battery jaudre 정말 잘 먹어 이제는 부드러운 gen장 한번 풀어 괜찮아요 싸비고 이게 싸비 언제 자우 인데 시가 ai business gặp sang kìa number lục thuộc cái number cái em giàu rồi lại tôi bị đấy lại anh lại cái nào thank you xin nào lại tôi đi cùng mình sang thăm bị ra mu còn lại tôi đi cùng mình sang thăm bị ra mu 전자 이거 전자 저라 가와라 디 파도 강 당원데 탈건 어디까지 갈 끈들라 저보드까지 가게 그동이 저보드를 양모님들 알아 있다니. 로해 봐 다 알아. 그래도 ям도 가야 가래 아상 제인들이 숨자고들이. 너 보기만 하는 거 있는데 이때 마차 양모니네 아까 그동 저보도 무슨 애들 있대나 이분만 당해. 너 보기 이 직자 토 가렌 레이테 아니야. 레벨은 저거 하면 이래 된다냐 응, 미안해. lại anh lại cái nào nó chỉ nó mày ăn chỉ nó có bên thầm biết mồ 네 자든 떠리브라 코멘디 우데코 이 자자수 볼 때 담자되기 짜증 này rồi lấy cái là cha xong này 자 토비 응. 하고로 뭔가 nó gì 아이디. 자 토비 하고로 거긴 아니 소리야. 잘라고 못해. 무kur hama ba 자토 소빈 도구는 소빈 저는 이거 많이 넣으면. 무kur 담도 ăn uống gì nhang 성이야. mẹ xin hello guli guli mẹ support topio cái nó comment ini lạc pirami comment tham piramu cái leite xin chào với awan này bao chúng bao game pibiro
ꯁꯤꯝꯗꯨ ꯄꯨꯔꯛꯑꯒꯦ ꯑꯗꯨꯒ ꯔꯥꯖꯤꯞꯀꯤ ꯅꯝꯕꯔ ꯌꯥꯎꯔꯝꯒꯅꯤ ꯔꯥꯖꯤꯞ ꯐꯣꯟ ꯇꯧꯀꯥꯟꯗ ꯃꯩ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯎꯝ ꯑꯣ ꯑꯣꯖꯥ ꯀ꯭ꯔꯤꯁꯅ ꯑꯩ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏꯁꯤꯁꯨ ꯀꯔꯦꯟ ꯂꯩꯇꯦ ꯃꯩ ꯂꯩꯇꯦ ꯑꯣꯖꯥ ꯑꯌꯨꯛꯇꯒꯤ ꯃꯩ ꯂꯩꯇꯗꯅ ꯃꯍꯥ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯣꯖꯥ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯍꯥꯟꯅ ꯂꯥꯛꯄꯤꯔꯦ ꯉꯁꯤꯗꯤ ꯑꯣꯖꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯦ ꯑꯣꯖꯥ ꯆꯥꯔꯦ ꯑꯣ ꯑꯣꯖꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯕꯤꯕ ꯉꯁꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯂꯣꯏꯔꯦ ꯑꯩ ꯆꯥꯗ꯭ꯔꯤ ꯆꯨꯝꯊꯣꯡ ꯑꯣ ꯑꯣꯖꯥꯒꯤ ꯆꯨꯝꯊꯣꯡꯁꯤ ꯌꯥꯝ ꯍꯥꯎꯔꯝꯒꯅꯤ ꯑꯩ ꯈꯟꯖꯕꯗ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯂꯩꯔꯤꯉꯩꯗꯁꯨ ꯆꯨꯝꯊꯣꯡꯁꯤ ꯌꯥꯝ ꯍꯥꯎꯔꯦꯕ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯆꯨꯝꯊꯣꯡꯁꯦ ꯋꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯕꯖꯤ ꯃꯌꯥꯟ ꯇꯨꯌꯥꯟ ꯊꯣꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯏꯔꯣꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯂꯩꯇꯕꯒꯤ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦꯀꯣ ꯑꯣꯖꯥ ꯆꯨꯝꯊꯣꯡ ꯍꯥꯏꯕ ꯃꯊꯦꯜꯁꯤꯗꯤ ꯑꯣꯖꯥ ꯌꯥꯝꯅ ꯐꯕ ꯍꯛꯆꯥꯡꯗ ꯌꯥꯝ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯕ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯕ ꯄꯣꯠꯁꯛꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯇꯧꯕꯅꯤ ꯍꯤꯟꯖꯥꯡ ꯆꯥꯛ ꯆꯥꯕꯗ ꯑꯦꯅꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯈꯨꯗꯤꯡꯗ ꯆꯨꯝꯊꯣꯡ ꯍꯥꯏꯕ ꯍꯤꯟꯖꯥꯡꯁꯤꯗꯤ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏ ꯆꯨꯝꯊꯣꯡ ꯆꯝꯐꯨꯠ ꯑꯃ ꯑꯁꯤ ꯌꯥꯎꯐꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯈꯤꯕꯗꯒꯤ ꯁꯨꯝ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯆꯨꯝꯊꯣꯡ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯤꯟꯖꯥꯡ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯑꯃ ꯊꯣꯡꯉꯒ ꯎꯇꯤꯅ ꯊꯣꯡꯉꯕꯁꯨ ꯍꯋꯥꯏ ꯊꯣꯡꯕ ꯆꯨꯝꯊꯣꯡ ꯃꯇꯦꯡ ꯌꯥꯎꯕ ꯆꯝꯐꯨꯠ ꯃꯇꯦꯡ ꯑꯗꯨꯝ ꯌꯥꯎꯕ ꯀꯅꯥ ꯍꯥꯏꯔ ꯏꯆꯦꯁꯤꯡꯁꯨ ꯃꯄꯥꯟ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯍꯤꯡꯅꯕ ꯍꯣꯠꯅꯔꯦ ꯍꯣꯏ ꯑꯣꯖꯥ ꯆꯨꯝꯊꯣꯡꯁꯨ ꯍꯤꯟꯖꯥꯡꯅꯤ ꯏꯔꯣꯜꯂꯁꯨ ꯍꯤꯟꯖꯥꯡꯅꯤ ꯑꯣꯖꯥ ꯉꯥ ꯆꯥꯕ ꯃꯤꯁꯨ ꯑꯁꯨꯝ ꯅꯣꯡꯉꯥꯟꯒꯅꯤ ꯆꯨꯝꯊꯣꯡ ꯆꯥꯕ ꯃꯤꯁꯨ ꯁꯨꯝ ꯅꯣꯡꯉꯥꯟꯒꯅꯤ ꯑꯣꯖꯥ ꯊꯨꯝꯒ ꯏꯁꯤꯡꯒ ꯇꯣꯠꯂ ꯆꯥꯔꯁꯨ ꯑꯁꯨꯝ ꯅꯣꯡꯉꯥꯟꯈꯤꯅꯤ ꯑꯍꯤꯡ ꯑꯃꯠꯇꯅꯤ ꯃꯇꯝꯗꯤ ꯑꯃꯠꯇꯗ ꯈꯦꯠꯅꯕ ꯀꯔꯤꯝ ꯂꯩꯇꯦ ꯉꯥ ꯊꯣꯡ ꯆꯥꯕ ꯃꯤꯁꯨ ꯃꯕꯨꯛ ꯊꯜꯂꯝꯒꯅꯤ ꯆꯨꯝꯊꯣꯡ ꯆꯥꯕ ꯑꯩꯈꯣꯏꯁꯨ ꯃꯕꯨꯛ ꯊꯟꯒꯅꯤ ꯍꯤꯟꯖꯥꯡ ꯑꯃ ꯊꯣꯡꯗꯁꯨ ꯏꯁꯤꯡꯒ ꯊꯨꯝꯒ ꯆꯥꯛꯀ ꯆꯥꯔꯒꯁꯨ ꯑꯣꯖꯥ ꯑꯍꯤꯡꯗꯤ ꯂꯦꯡꯒꯅꯤꯀꯣ ꯃꯇꯝꯗꯤ ꯑꯃꯇ ꯑꯣꯟꯊꯣꯛꯇꯦ ꯑꯣꯖꯥ ꯃꯇꯝꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯔꯞ ꯆꯥꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯥꯟꯅꯗꯦ ꯈꯣꯠꯇꯦ ꯍꯣꯏ ꯉꯥ ꯊꯣꯡꯉ ꯈꯔ ꯍꯥꯎꯔꯦ ꯆꯨꯝꯊꯣꯡꯅ ꯃꯍꯥꯎ ꯑꯃꯅꯤ ꯉꯥ ꯊꯣꯡꯉꯒ ꯆꯥꯗꯕꯤꯗ ꯏꯔꯣꯝꯕ ꯑꯥꯂꯨꯒ ꯌꯦꯟꯗꯦꯝꯒ ꯇꯧ ꯏꯔꯣꯜꯂꯕꯁꯨ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯕ ꯂꯩꯔꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯊꯨꯝꯒ ꯑꯣꯏꯔꯁꯨ ꯆꯥꯛꯈꯣꯝ ꯆꯥꯕ ꯂꯣꯏ ꯂꯩꯅꯔꯤꯀꯣ ꯑꯣꯖꯥ ꯃꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ
ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅ ꯆꯥꯖꯕꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯨ ꯏꯅꯥꯛ ꯈꯨꯟꯕꯅ ꯍꯤꯟꯖꯥꯡ ꯃꯊꯦꯜ 5 ꯆꯥꯔꯁꯨ ꯑꯩꯈꯣꯏꯅ ꯃꯊꯦꯜ ꯑꯃ ꯆꯥꯔꯁꯨ ꯑꯣꯖꯥ ꯅꯣꯡꯉꯥꯟꯕꯗꯤ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯣꯖꯥꯀꯣ ꯁꯅꯥꯕꯤꯆꯅꯨ ꯑꯣꯖꯥ ꯁꯥꯏ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯅꯥꯕꯤ ꯆꯅꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯑꯣꯖꯥꯁꯤ ꯎꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯣꯏ ꯎꯔꯝꯒꯅꯤ ꯁꯅꯥꯕꯤ ꯆꯅꯨ ꯀꯗꯥꯏꯗꯅꯣ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯑꯣꯖꯥꯁꯦ ꯎꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯣꯏ ꯎꯔꯝꯅꯤ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃ ꯇ꯭ꯔꯦꯟꯗ ꯆꯠꯈ꯭ꯔꯒ ꯁꯤꯅ ꯐꯪꯉꯦ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯥꯝꯆꯧꯅꯤ ꯃꯥꯁꯦ ꯃꯣꯏ ꯈꯨꯟꯒꯤ ꯈꯔꯒ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯀꯅꯤ ꯀꯣꯏꯔꯨꯅꯅꯀꯣ ꯆꯠꯈꯤꯕ ꯑꯗꯣ ꯁꯨꯝ ꯇꯥꯕ ꯃꯥꯅ ꯆꯠꯄꯗꯁꯨ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯂꯨꯄꯥ 9,000 ꯌꯥꯎꯔꯦ ꯍꯥꯏ ꯑꯗꯣ ꯏꯆꯦ ꯅꯨꯄꯥꯁꯤꯡꯗꯨꯅ ꯊꯤꯟꯕ ꯆꯠꯀꯅꯨꯅꯀꯣ ꯑꯍꯜ ꯑꯣꯏꯔ ꯆꯠꯀꯅꯨ ꯀꯩ ꯆꯠꯀꯗꯣꯏꯅꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯣꯅ ꯍꯥꯏꯕ ꯑꯗꯣ ꯃꯥꯅ ꯏꯆꯦ ꯅꯨꯄꯥꯁꯤꯡꯗꯨꯅꯁꯨ ꯃꯣꯏꯗꯤ ꯀꯨꯏꯃꯥꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯦꯟ ꯄꯤꯗꯕꯗꯨꯒ ꯃꯥꯅ ꯍꯥꯏꯗꯤ ꯁꯦꯟꯗꯣ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯗꯨꯅ ꯀꯇꯛ ꯍꯥꯏꯔꯤꯕ ꯎꯔꯤꯁꯥ ꯌꯧꯒꯗꯕ ꯀꯇꯛ ꯏꯁꯇꯦꯁꯟ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯨꯜ ꯀꯨꯆꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨꯒ ꯃꯣꯏ ꯇ꯭ꯔꯦꯟꯒꯤ ꯁꯤꯒꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯗꯨꯒ ꯃꯣꯏ ꯀꯨꯝꯊꯅ ꯃꯥꯜꯂꯦꯕꯀꯣ ꯀꯨꯝꯊꯕꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯆꯈꯠꯂꯒ ꯁꯨꯝ ꯃꯥꯡꯈꯤꯕꯖꯥꯠꯅꯤ ꯑꯗꯣ ꯃꯁꯥꯃꯛꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯑꯗꯨꯝ ꯈꯔ ꯍꯩꯕ ꯃꯤꯅꯤ ꯑꯗꯨ ꯃꯄꯥꯟꯗꯤ ꯊꯣꯛꯆꯗꯕ ꯍꯥꯏꯗꯤ ꯃꯄꯥꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯀꯁꯥꯔ ꯑꯁꯥꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯠꯂꯒꯁꯨ ꯁꯥꯎꯠ ꯂꯣꯝꯗꯗꯤ ꯈꯣꯡꯗꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯣꯖꯥꯗꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯆꯅꯨꯁꯦ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯅ ꯑꯣꯖꯥ ꯗꯦꯠ 18ꯗ 19ꯗ ꯃꯥꯡꯉꯒꯀꯣ ꯗꯦꯠ 20ꯗ ꯕꯣꯗꯤ ꯑꯣꯏꯅ ꯐꯪꯕꯅꯦ ꯑꯗꯣ ꯏꯆꯦ ꯅꯨꯄꯥꯁꯤꯡꯁꯨ ꯆꯠꯀꯗꯕꯗꯨꯒ ꯀꯇꯛꯁꯤꯒ ꯈꯔ ꯃꯥꯡꯗꯗꯤ ꯑꯣꯖꯥ ꯏꯁꯤꯡ ꯏꯆꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯁꯨ ꯕ꯭ꯔꯣꯒꯦꯁ ꯂꯝꯕꯤꯗꯁꯨ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯈꯤꯕ ꯄꯍꯥꯔ ꯂꯥꯏꯟꯗꯁꯨ ꯂꯝꯕꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯆꯠꯇꯕꯅꯤ ꯑꯗꯣ ꯅꯍꯥꯟ ꯆꯠꯂꯒꯗꯤ ꯗꯦꯠ 20ꯗ ꯑꯣꯏꯅ ꯕꯣꯗꯤꯁꯦ ꯐꯪꯕꯖꯥꯠꯅꯤ ꯊꯅꯥꯅ ꯑꯗꯨꯒ ꯃꯥꯒꯤ ꯑꯟꯆꯧꯒꯤ ꯃꯥꯒꯤ ꯄꯣꯀꯦꯠꯁꯤꯒ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟ ꯑꯝꯇ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏ ꯒꯣꯔꯃꯦꯟꯒꯤ ꯄꯨꯂꯤꯁꯀꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 4 ꯊꯝꯃꯒ ꯃꯣꯏ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯗ ꯃꯥꯁꯦ ꯄꯣꯠꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯉꯔꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯐꯪꯅꯔꯦ ꯊꯅꯥꯅ ꯍꯥꯏꯕꯅ ꯃꯥꯁꯦ ꯇ꯭ꯔꯦꯟꯅ ꯇꯛꯄ ꯅꯠꯇꯦ ꯃꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏ ꯃꯥꯒꯤ ꯃꯤꯁꯤ ꯂꯥꯛꯁꯤꯗꯅ ꯃꯣꯏꯅ ꯁꯨꯝ ꯄꯩꯁꯥꯁꯦ ꯂꯨꯠ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯍꯥꯠꯇꯣꯛꯑꯦ ꯍꯥꯏꯔꯒ ꯇ꯭ꯔꯦꯟꯗ ꯊꯔꯝꯕꯖꯥꯠꯅꯤ ꯃꯗꯨꯒ ꯇ꯭ꯔꯦꯟꯅ ꯁꯨꯝ ꯂꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯅꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯈꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯣ ꯑꯣꯖꯥ ꯑꯩ ꯗꯣꯂꯨꯒꯤꯅꯤ ꯑꯣ ꯗꯣꯂꯨꯒꯤ ꯑꯣꯏꯇꯥꯔꯗꯤ ꯍꯣꯏ ꯎꯔꯝꯒꯅꯤ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯂꯥꯛꯄꯗ ꯁꯅꯥꯕꯤ ꯆꯅꯨ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯑꯗ ꯂꯥꯛꯑꯕꯅꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯒ ꯆꯦꯅꯦꯜ ꯄꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯨ ꯁꯞ ꯇꯧꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯣꯖꯥ ꯑꯩ ꯗꯣꯂꯨꯒꯤꯅꯤ ꯑꯣꯀꯦ ꯆꯥꯟꯕꯤ ꯍꯧꯖꯤꯛ ꯆꯅꯨ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯆꯅꯨꯁꯤꯗꯤ ꯅꯨꯄꯤ ꯃꯥꯜꯂꯦ ꯆꯅꯨ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯌꯨꯇꯨꯞ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯂꯥꯛꯑꯕꯅꯤꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯆꯅꯨꯕꯨ ꯑꯗꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯅꯤ ꯑꯣꯖꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯨꯝ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯅ ꯂꯣꯏꯔꯛꯄꯅ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯤꯟꯄꯥꯁꯤꯡꯁꯨ ꯉꯔꯥꯡ ꯍꯜꯂꯦ ꯉꯔꯥꯡ ꯉꯁꯥꯏ ꯁꯟꯗꯥꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯀꯨꯁ ꯕꯤꯍꯥꯔ ꯌꯧꯔꯦ ꯍꯥꯏ ꯍꯜꯂꯛꯄꯀꯣ ꯑꯗꯒꯤ ꯀꯇꯛꯀꯤ ꯄꯨꯂꯤꯁ ꯊꯅꯥꯁꯤꯡꯁꯨ ꯌꯥꯝ ꯐꯩꯕ ꯗꯥꯛꯇꯔꯁꯤꯡꯁꯨ ꯌꯥꯝ ꯐꯩ ꯍꯥꯏ
예지우나 그래봐 가 흑박 정저우 따라 러느나 이곡 레카 따나 쿠나 말렘 이마 소나 보냄자리 땡큐 예지우 얌농시 와히에시 솜기 와히 가 흑박 정저우 따라 러느나 이곡 레카 따나 가 쿠나 말렘 이마 소나 보냄자리 자만ung시 예지우기 와히에시 아도 ꯍꯣꯏ ꯅꯪꯅ ꯍꯥꯏꯕ ꯍꯥꯏꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯍꯣꯏ ꯆꯨꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯃꯛ ꯑꯗꯨ ꯌꯥꯝꯅ ꯀꯣ ꯀꯀꯥ ꯍꯣꯏꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯦ ꯁꯨꯝ ꯁꯤꯝꯄꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥꯍꯩꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯀꯣ ꯊꯦꯡꯀ꯭ꯌꯨ 예지우 ꯆꯥꯛ 이ꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯀ ꯁꯥꯍꯤꯇꯅꯤ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯍꯣꯏ ꯂꯨꯛ ꯍꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯆꯪꯖꯧ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯏꯀꯣꯛ ꯂꯩꯈꯥ ꯇꯥꯅ ꯈꯨꯅ ꯃꯥꯂꯦꯝ ꯏꯃꯥ ꯁꯣꯛꯅ ꯄꯨꯅꯤꯡꯖꯩ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯈꯨꯂꯣꯟ ꯃꯃꯥꯡꯆꯠꯇ ꯏꯄꯥ ꯏꯄꯨꯅ ꯁꯤꯟꯖꯤꯟꯅꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥꯅꯤ ꯍꯣꯏ ꯂꯨꯛ ꯍꯥꯔꯦ ꯀꯔꯤ ꯃꯊꯦꯜ ꯍꯥꯕꯤꯕꯒꯦ 예지우 ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯍꯜ ꯂꯃꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯀꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯀꯣꯛ ꯂꯣꯟꯅꯅ ꯃꯥꯂꯦꯝ ꯏꯃꯥ ꯁꯣꯛꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯊꯛꯇꯅꯤ ꯑꯗꯨꯅ ꯃꯥꯂꯦꯝ ꯏꯃꯥꯕꯨ ꯄꯨꯅꯦꯝꯖꯕ ꯈꯨꯔꯨꯝꯖꯔꯤꯕ ꯃꯥꯂꯦꯝ ꯏꯃꯥꯕꯨ ꯁꯛ ꯈꯪꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯨꯅ ꯊꯧꯖꯥꯟꯒꯅꯤ ꯍꯥꯏꯕ ꯐꯝꯁꯦ ꯑꯩ ꯊꯝꯖꯩ ꯀꯗꯤ ꯂꯨꯛ ꯍꯥꯔꯕꯣ ꯑꯩ ꯂꯨꯛ ꯍꯥꯗ꯭ꯔꯤ ꯖꯋꯥ ꯆꯤꯡꯒꯣꯏꯕꯤꯕ ꯖꯋꯥ ꯐꯤꯖꯩ ꯁꯦꯟꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯀꯀꯥ ꯆꯨꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯒꯤ ꯋꯥꯍꯩ ꯂꯨꯛ ꯍꯥꯗ꯭ꯔꯤ ꯖꯋꯥ ꯆꯤꯡꯒꯣꯏꯕꯤꯕ ꯖꯋꯥ ꯐꯤꯖꯩ ꯁꯦꯟꯕꯤꯕ ꯀꯥꯏꯗꯦ ꯀꯔꯤ ꯖꯋꯥꯅꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯝꯃꯤꯟꯅꯁꯤ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯖꯁꯥ ꯑꯣꯏꯔꯕꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯥꯟꯅꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯣ ꯑꯣ ꯃꯁꯨ ꯇꯤꯡ ꯇꯣꯡ ꯕꯦꯟꯙꯧ ꯕꯨꯡ ꯕꯣꯡ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯕꯦꯟꯙꯧ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯕꯦꯟꯙꯧꯅ ꯑꯣ ꯃꯁꯨ ꯇꯤꯡ ꯇꯣꯡ ꯍꯥꯏ ꯑꯩꯅ ꯕꯦꯟꯙꯧ ꯕꯨꯡ ꯕꯣꯡ ꯕꯦꯟꯙꯧ ꯆꯥꯛ ꯆꯥꯔꯕꯣ ꯀꯥ ꯀꯔꯤ ꯆꯤꯡꯗꯝꯗꯣꯏꯅꯣ ꯀꯥ ꯀꯔꯤ ꯆꯤꯡꯗꯝꯗꯣꯏꯅꯣ ꯏꯪꯂꯤꯁꯁꯦ ꯆꯩ ꯆꯤꯡꯗꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯀꯔꯤ ꯆꯤꯟꯗꯝꯗꯣꯏꯅꯣ ꯀꯥ ꯀꯔꯤ ꯆꯤꯟꯗꯝꯗꯣꯏꯅꯣ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ 예지우 마렘ꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯥꯔꯛꯄ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯈꯔꯅꯤ ꯂꯂꯣꯟꯕ ꯂꯥꯛꯄ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯀꯥꯎꯗꯕ ꯀꯅꯥ ꯑꯃꯒꯤ ꯑꯋꯥꯕ ꯐꯤꯕꯝ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯕ ꯑꯁꯤꯕꯨ ꯃꯇꯝ ꯂꯩꯔꯤ ꯃꯈꯩꯗꯤ ꯃꯥꯂꯦꯝ ꯏꯃꯥ ꯊꯛꯇ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯏ ꯃꯊꯧ ꯇꯥꯏ ꯕꯨꯡ ꯕꯨꯡ ꯕꯣꯡ ꯕꯦꯟꯙꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ 예지우 ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯑꯒꯨ ꯉꯥ ꯁꯤꯒ ꯑꯒꯨ ꯅꯪ ꯁꯤꯒ ꯋꯥꯔꯤ ꯌꯥꯝ ꯐꯅꯨꯀꯣ ꯃꯁꯨ ꯑꯒꯨ ꯅꯪ ꯁꯤꯒ
ꯑꯒꯨꯁꯦ ꯋꯥꯍꯩ ꯌꯥꯝ ꯍꯩꯔꯦ, ꯌꯥꯝ ꯐꯖꯩ. ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅꯗꯤ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯍꯥꯏꯕ ꯌꯥꯝ ꯋꯥꯖꯕ ꯀꯣ. ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯑꯥꯂꯨ ꯃꯦꯠꯄꯁꯦ ꯑꯩꯗ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦꯗ. ꯅꯨꯃꯤꯠꯀꯤ ꯑꯥꯂꯨ ꯃꯦꯠꯄ ꯍꯥꯏꯁꯟꯅꯕꯒ ꯃꯥꯟꯅꯔꯦꯀꯣ. ꯅꯨꯃꯤꯠꯀꯤ ꯑꯥꯂꯨ ꯃꯦꯠꯄ ꯆꯥꯅ ꯄꯨꯛꯇꯣ ꯅꯨꯡꯁꯤꯠ ꯒꯦꯁ ꯀꯥꯔꯅꯤ. 오케이. 아차차차. 마 와이 양 파저리 진담도이노 하이버디 까리 양 짜게 까리 짜게 하는 거니까. 맞죠? 까리 진다 까리 동도이노 하이버니다. 자가 점나 하이버다 까리 인장 하비드노 까까 하이버네. ꯋꯥꯍꯩ ꯌꯥꯝ ꯐꯖꯩ, ꯌꯥꯝ ꯅꯨꯡꯁꯤ. ꯂꯣꯟ ꯃꯩꯇꯩꯂꯣꯟ ꯑꯁꯦꯡꯕ ꯂꯣꯟ ꯀꯧꯔꯦ. ꯕꯦꯟꯗꯧꯅ ꯉꯁꯤ ꯑꯩꯅ ꯆꯤꯡꯗꯝꯕꯗ ꯉꯄꯥꯏ ꯑꯃ ꯐꯥꯏꯅꯦ. ꯀꯥ ꯁꯥꯍꯤꯇ꯭ꯌꯁꯦ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕ ꯑꯔꯤꯕ ꯌꯥꯝ ꯆꯦꯡꯕ ꯗꯨꯅꯅꯦ. ꯆꯨꯝꯃꯤ. ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕ ꯃꯊꯧ ꯇꯥꯏ. ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ. ꯏꯕꯦꯟꯙꯧ ꯍꯥꯏꯔꯣ ꯍꯥꯏ. ꯏꯕꯦꯟꯙꯧ ꯍꯥꯏꯔꯣ ꯍꯥꯏ. ꯏꯕꯦꯟꯙꯧ ꯑꯥꯂꯨ ꯃꯦꯠꯄ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯂꯩꯇ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯑꯕꯨ ꯅꯪ ꯁꯤꯒꯦꯔꯥ ꯁꯣꯏꯒꯦꯔꯥ? ꯍꯩꯇꯦꯗ ꯑꯩꯗꯤ ꯍꯥ. ꯑꯕꯨ ꯅꯪ ꯁꯥꯎꯒꯦꯔꯥ ꯁꯣꯏꯒꯦꯔꯥ? ꯍꯩꯇꯦꯗ ꯑꯩꯗꯤ ꯍꯥ. ꯀꯩꯒꯤꯅꯣ? ꯀꯩꯕ? ꯑꯩ ꯇꯨꯝꯃꯒꯦꯀꯣ. ꯀꯩꯅꯣ ꯕꯦꯟꯗꯧ ꯉꯜꯂꯤꯅ? ꯑꯩꯅ ꯁꯣꯟꯕ ꯍꯩꯇꯦ. ꯏꯟ ꯁꯣꯟꯕ ꯍꯩꯇꯦ. ꯍꯩꯔꯝꯅꯤ. ꯏꯟ ꯁꯣꯟꯕ ꯍꯩꯔꯝꯅꯤ. ꯀꯩꯒꯤ ꯍꯩꯇꯅꯤ? ꯕꯦꯟꯗꯧ ꯏꯁꯤꯡ ꯆꯥꯎꯕ ꯍꯟꯊꯔꯕꯣ? ꯕꯦꯟꯗꯧ ꯁꯨꯗꯣꯛꯈ꯭ꯔꯦ, ꯇꯩꯈ꯭ꯔꯦ. ꯕꯦꯟꯗꯧ ꯏꯁꯤꯡ ꯆꯥꯎꯕ ꯍꯟꯊꯔꯕꯣ? ꯒꯨꯋꯥꯍꯥꯇꯤꯁꯨ ꯏꯁꯤꯡ ꯆꯥꯎꯔꯦ. ꯏꯆꯦꯕꯦꯝꯆꯥꯁꯨ ꯉꯁꯤ ꯊꯥꯡꯒꯠꯂꯝꯃꯦ ꯃꯥꯏ ꯕ꯭ꯂꯣꯛꯇ, ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ. ꯀꯔꯤ ꯍꯥꯏꯕ? ꯀꯀꯥ ꯂꯥꯏꯅꯤꯡꯊꯧ ꯊꯝꯕꯁꯦ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤ ꯀꯥꯆꯤꯟꯗ ꯂꯥꯏꯅꯤꯡꯊꯧ ꯊꯝꯅꯩ ꯍꯥꯏ. ꯁꯨꯅꯠꯇ꯭ꯔꯥ? ꯆꯨꯝꯃꯦ. ꯍꯟꯊꯔꯦ ꯍꯥꯏꯁꯦ humfurꯛ ꯁꯨꯔꯦ ꯍꯥꯏꯁꯦ. ꯑꯗꯨꯒ ꯐꯝꯕꯥꯜ ꯑꯃꯇꯪꯗ ꯂꯥꯏꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯟꯒ ꯊꯝꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏ. ꯑꯗꯨꯒ ꯐꯝꯕꯥꯜ ꯑꯃꯇꯪꯗ ꯂꯥꯏꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯟꯒ ꯊꯝꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏ. ꯍꯣꯏ, ꯑꯗꯨꯗꯤ ꯆꯨꯝꯃꯤ, ꯊꯝꯅꯗꯦ ꯍꯥꯏ. ꯆꯨꯝꯕ 109ꯂꯛ ꯁꯨꯔꯦ ꯍꯥꯏꯁꯦ.
ꯂꯩꯔꯝꯃꯨ ꯑꯩ ꯑꯃꯨꯛꯇ ꯂꯥꯛꯀꯦ ꯖꯥꯅꯤ ꯕꯦꯟꯊꯧ ꯑꯩꯈꯣꯏꯒꯤ ꯏꯖꯨꯗꯤ ꯂꯥꯏꯔꯝ ꯇꯤꯔꯝ ꯌꯥꯝꯅ ꯈꯪꯉꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯈꯪꯖꯗꯦꯀꯣ ꯁꯨꯝ ꯃꯌꯥꯝꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯗꯣ ꯁꯨꯝ ꯇꯧꯔꯤꯝꯅꯤ ꯏꯖꯨꯗꯤ ꯌꯥꯝꯅ ꯈꯪꯉꯤ ꯑꯒꯨ ꯌꯥꯝꯅ ꯈꯪꯉꯤ ꯊꯥꯒꯠꯆꯔꯤ ꯍꯩꯐꯝ ꯊꯣꯛꯏ ꯈꯪꯐꯝ ꯊꯣꯛꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥ ꯂꯝꯕꯤꯗꯗꯤ ꯂꯣꯏꯅ ꯈꯪꯐꯝ ꯆꯪꯉꯤ ꯑꯗꯨꯒ ꯑꯒꯨꯗ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯅ ꯂꯥꯏꯅꯤꯡꯊꯧ ꯂꯧꯈꯠꯄ ꯃꯃꯥꯡ ꯈꯪꯗꯕꯗ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯈꯣꯡꯕ ꯃꯥꯏꯕꯤ ꯇꯧꯕꯁꯦ ꯇꯧꯅꯕ꯭ꯔꯥ ꯃꯃꯥꯡ ꯆꯠꯇꯒꯤ ꯀꯩ ꯍꯥꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯨꯟꯅ ꯍꯥꯏꯔꯗꯤ ꯂꯥꯏꯅꯤꯡꯊꯧꯁꯦ ꯌꯥꯝꯅ ꯆꯞꯄꯒ ꯊꯝꯒꯗꯕꯅꯤ ꯍꯥꯏ ꯀꯀꯥ ꯀꯀꯥ ꯀꯩ ꯍꯥꯏꯕ ꯇꯥꯍꯧꯗ꯭ꯔꯦ ꯑꯣ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧ ꯂꯧꯈꯠꯄꯁꯦ ꯀꯅꯥꯒꯨꯝꯕꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔ ꯂꯧꯈꯠꯂꯦ ꯀꯅꯥꯒꯨꯝꯅ ꯍꯥꯏꯔꯤ ꯂꯥꯏꯅꯤꯡꯊꯧ ꯂꯧꯈꯠꯄ ꯐꯝꯕꯥꯜ ꯀꯥꯕꯗꯤ ꯄꯦꯅꯥ ꯌꯥꯎꯗꯕꯁꯨ ꯌꯥꯏꯌꯦ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯔꯥ ꯑꯒꯨꯅ ꯑꯗꯨꯝꯇꯪ ꯍꯥꯏꯔꯛꯑꯣ ꯇꯥꯏꯀꯣ ꯂꯥꯏꯅꯤꯡꯊꯧ ꯂꯧꯈꯠꯄ ꯐꯝꯕꯥꯜꯂ ꯀꯥꯍꯟꯕ ꯈꯣꯏꯔꯝꯖꯕ ꯑꯁꯤ ꯄꯦꯅꯥ ꯌꯥꯎꯗꯃꯛ ꯌꯥꯗꯕ꯭ꯔꯥ ꯑꯣ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯛꯅ ꯈꯪꯗꯤꯌꯦ ꯑꯗꯣ ꯄꯦꯅꯥꯗꯤ ꯌꯥꯎꯅꯩ ꯂꯥꯏ ꯄꯨꯝꯅꯃꯛ ꯂꯧꯈꯠꯄꯗ ꯂꯥꯏ ꯄꯨꯝꯅꯃꯛ ꯂꯧꯈꯠꯄ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯗ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯂꯥꯏ ꯍꯔꯥꯎꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯪꯒꯥꯏꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯂꯧꯈꯠꯄ ꯐꯝꯕꯥꯜꯗ ꯀꯥꯍꯟꯕ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯌꯥꯎꯗꯕ ꯌꯥꯏ ꯌꯥꯎꯔꯝꯕ ꯌꯥꯏ ꯀꯀꯥ ꯌꯥꯝꯅ ꯃꯨꯟꯅꯗꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯂꯧꯈꯠꯄꯗꯗꯤ ꯌꯥꯎꯅꯩ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯗꯨꯗ ꯌꯨꯝ ꯁꯪꯒꯥꯏꯗ ꯂꯩꯕꯗꯤ ꯂꯥꯏꯅꯤꯡꯊꯧꯅꯤꯀꯣ ꯀꯣꯅꯨꯡꯗ ꯂꯩꯁꯦ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏ ꯂꯧꯈꯠꯄ ꯂꯥꯏ ꯍꯔꯥꯎꯕ ꯃꯗꯨꯕꯨꯗꯤ ꯄꯦꯅꯥ ꯀꯔꯤ ꯇꯧꯅꯔꯦ ꯑꯩꯅ ꯍꯥꯏꯁꯤꯅ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯪꯒꯥꯏꯗ ꯂꯩꯅꯀꯣ ꯌꯨꯝ ꯄꯥꯟꯕ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯂꯧꯈꯠꯄ ꯐꯝꯕꯥꯜ ꯀꯥꯍꯟꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯄꯦꯅꯥ ꯌꯥꯎꯗꯕ ꯌꯥꯕ꯭ꯔꯥ ꯌꯥꯎꯅꯕ꯭ꯔꯥ ꯍꯪꯉꯤꯁꯦ ꯌꯥꯎꯗꯕ ꯃꯥꯜꯂꯤ ꯌꯥꯎꯗꯦ ꯀꯀꯥ ꯆꯨꯝꯃꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯃꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯧꯈꯠꯄꯗ ꯄꯦꯅꯥ ꯈꯣꯡꯉꯒ ꯈꯨꯗꯣꯜ ꯄꯤꯔꯒ ꯇꯧꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯅꯤꯡꯗꯕ ꯐꯥꯎꯔꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯪꯍꯩ ꯃꯥꯏꯕꯤꯅ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯍꯪꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯑꯒꯨ ꯀꯔꯤ ꯂꯝꯒꯤꯅꯣ ꯏꯝꯐꯥꯜꯒꯤꯅꯤꯀꯣ ꯑꯒꯨꯁꯨ ꯂꯥꯏꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯗ ꯑꯩ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤꯗ ꯇꯧꯕꯤꯗꯦ ꯃꯥꯅꯦ ꯀꯀꯥ ꯏꯝꯐꯥꯜꯒꯤꯅꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯅꯝꯕꯗꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ ꯑꯒꯨꯁꯦ ꯃꯥꯏꯕꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯑꯗꯨꯝꯇꯪꯒ ꯍꯥꯏꯕꯤꯌꯨ ꯀꯀꯥꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯨꯔꯕ ꯀꯩꯅꯣꯅꯤ ꯈꯪꯍꯧꯕ ꯈꯪꯗꯕꯅ ꯑꯈꯪꯕꯗꯤ ꯍꯪꯍꯧꯕ ꯈꯪꯗꯕꯅ ꯈꯪꯕꯗꯤ ꯇꯥꯍꯧꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯅꯠꯇꯦꯗ ꯀꯀꯥ
미점네. 미점 만데. 낭기 와히 따보다 kakana nang se achama midi mandre ko imphal gi toriba mato asidi hoi kari hagen ko somdati babado laida seba toba duda leiba gi khangbane o aduna isai hai hedana nangsu khangba malena akoina haijaning badi kogi lai harauba tabita yumgi yumda leriba lain thau lemare lakhopasidi pena jaudaba sina phagadra haibasi khanje aigi sina aigi wakhalongi wari migi dina chati haibadi masi leriba jum maduda leriba jungburengi ko lain thau amal kahanba macha mana ingne chingna pambai da moktadi andho ipai bunguda khulona wahina ko leiwana hajabu haina nonjeraga changjeraga ipai bungu phamal langna phamun ba pame to ngasagi kakana pena jawba kitang paphate jawning de haiba maram asina pena haiba pena asina pirakpa taragadi hariba layona se mak mathoi karakani mathek hapakani haibadi chumna som chinna phamaga lairona tirona kobuduna khonthang amani pena jarupa taragadi sathek khuthek jawroni aduga akhona ipai bungobu kausanjaba wahaina punem jerakpa taragadi nonjaba wahaina bhakti premda pusanjaba alankar habida hena thoi jawdaba masina phabrani khali dubu manipursu leipaki maiba maibi achobam yam lei rebita he no le kari no ino rebita thank you kaka di channel lakpai damga thagachari lai toromu rebita kenyang chai aguna jangante hai base anambadi aina jawba uye imphalam degi lakpa kakagi ne se changbadi tallabane ande aigi chanmangna dumana haibase chummi dubu ne chidi kakana tobu nate do ko ne nungai tabsidi kakana tobu nate wana sum lau ne jabada mayam su sum langnari ri chan lagana harauba helibani itema like tobire thank you kaka chumme adubu ai jamna ure maibi hein athoi sathek khuthek tobase jamna ure kasaramda laaga akhodi khangjadre kasar lakpase sen su jamna lawre hen tai ko khoina oh tamgol leibro leye ne jade haimana tamgon ikairamni ko aduna ejo waru jade ko go kakam gona sum kayum khang ponte da sum tanari mi ko madugati kari haitare khogi gaurana durga puja lale maitai khogi maitai changpru kanguna panthubi malale panthubi mala pata leibau phamba maibi jagoi katpa sum mayama ure ko masimukti tobong thok to ban khalle kayane matam gi chanabini ko blo kari mathen chare kari yang chai blo net no karen lebro korgan dida akhoi je karen leite ayute karen leite kari yang chai kaka chumme hoida chumam masu jai chumam da basu jai adubu nana kaka kauromina kaka dadi wahido hena haing da bai maramna chumme chu hairam bajai ko aidi ajamna lairon da su khangba minate sumaina ujabada
ꯀꯣ ꯂꯥꯏꯟꯙꯧ ꯈꯣꯏꯔꯝꯕ ꯂꯧꯈꯠꯄ ꯍꯣꯏ ꯂꯝꯗꯝ ꯊꯥꯞꯅꯕꯅꯤꯅ ꯒꯥꯔꯤ ꯈꯔꯆꯥ ꯆꯪꯕ ꯀꯣ ꯇꯥꯡꯒꯣꯜ ꯃꯩꯁꯦ ꯃꯅꯥꯗꯅ ꯑꯁꯤꯗ ꯂꯩꯌꯦ ꯀꯩꯕ ꯃꯥꯟꯅꯗꯦꯅ ꯑꯁꯤꯗ ꯂꯩꯌꯦ ꯑꯌꯨꯛꯇꯩ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯥꯔꯦꯟ ꯑꯌꯨꯛꯇꯩ ꯂꯩꯇ꯭ꯔꯦ ꯅꯪ ꯀꯦꯟꯗꯜ ꯑꯆꯧꯕ ꯂꯩꯍꯧꯗꯥꯏꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯩꯗꯨꯒꯤ ꯍꯤꯡꯒꯣꯜ ꯌꯥꯎꯗ ꯂꯣꯏꯔꯝꯒꯗꯕꯅꯤ ꯑꯆꯧꯕꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗꯤ ꯆꯥꯒꯦ ꯇꯧꯔꯦ ꯀꯥ ꯄꯦꯅꯥꯁꯦ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯅꯝꯕꯗ ꯁꯤꯖꯤꯟꯅꯩ ꯆꯩꯖꯪ ꯑꯃ ꯌꯥꯎꯕꯅ ꯆꯩꯖꯤꯡ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯁꯛꯅꯤ ꯑꯗꯨꯒ ꯃꯔꯨꯅ ꯂꯩꯔꯝꯂꯦꯜꯒꯤ ꯃꯁꯛꯅꯤ ꯑꯣꯏꯔꯝꯒꯅꯤ ꯆꯨꯝꯃꯤ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯉꯁꯤꯁꯦ ꯑꯩ ꯃꯣꯁꯣꯔꯤꯒ ꯁꯣꯌꯥꯕꯤꯟꯒ ꯊꯣꯡꯉꯦ ꯕ꯭ꯂꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯒ ꯉꯥ ꯀꯥꯎꯔꯦ ꯕ꯭ꯂꯨ ꯀꯃꯥꯏ ꯂꯩꯇ꯭ꯔꯦ ꯔꯨꯖꯤ ꯁꯨꯕ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯔꯨꯖꯤ ꯁꯨꯕ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯆꯨꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯀꯃꯥꯏꯅ ꯃꯈꯣꯟ ꯊꯣꯛꯏ ꯍꯥꯏꯕꯗ ꯁꯃꯩ ꯑꯅꯤ ꯊꯦꯡꯅꯔꯒ ꯊꯣꯛꯅꯔꯤ ꯆꯨꯝꯃꯝꯒꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯦ ꯑꯒꯨꯁꯦ ꯃꯥꯏꯕꯤꯔꯥ ꯀꯔꯤꯅꯣ ꯍꯪꯉꯤꯗꯣ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯈꯪꯉꯦꯕ ꯉꯁꯥꯏ ꯕꯕꯥꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯀꯨꯝꯕꯅꯤꯅ ꯅꯪꯁꯨ ꯈꯪꯉꯦ ꯑꯗꯨꯕꯨ ꯕꯕꯥꯅ ꯂꯩꯔꯤꯉꯩꯗ ꯀ꯭ꯔꯤꯁꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯆꯥꯛ ꯆꯥꯈꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯑꯗꯣ ꯑꯃꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯒꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯒꯤ ꯕꯕꯥꯅ ꯀꯜꯂꯤꯉꯩꯗ ꯕꯕꯥꯅ ꯍꯩꯔꯤꯕ ꯈꯪꯉꯤꯕ ꯀꯣ ꯄꯦꯅꯥꯒꯤ ꯃꯇꯥꯡ ꯑꯣꯏꯔꯕꯁꯨ ꯂꯥꯏꯔꯣꯡꯒꯤ ꯃꯇꯥꯡ ꯑꯣꯏꯔꯕꯁꯨ ꯈꯨꯂꯣꯟꯕꯨ ꯑꯣꯏꯔꯕꯁꯨ ꯀꯣ ꯅꯪꯅ ꯃꯗꯣ ꯂꯧꯍꯧꯕ ꯇꯥꯔꯒꯗꯤ ꯇꯨꯡꯒꯤ ꯂꯝꯕꯦꯜꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯇꯨꯡꯗ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯅꯪꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯥꯎꯇꯥꯛ ꯄꯤꯔꯛꯀꯅꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯀꯣ ꯑꯗꯨꯅ ꯕꯕꯥꯅ ꯄꯥꯏꯔꯤꯕꯗꯣ ꯅꯪꯁꯨ ꯍꯩꯅꯕ ꯍꯣꯠꯅꯧ ꯀꯀꯥ ꯉꯁꯥꯏꯗ ꯄꯔꯥꯗ ꯄꯥꯈꯤꯕꯗ ꯉꯥꯏꯔꯤ ꯕ꯭ꯂꯨꯅ ꯇꯧꯁꯜꯂꯛꯀꯅꯨ ꯇꯥꯡꯒꯣꯜꯒꯤ ꯋꯥꯔꯤꯗꯤ ꯐꯥꯒꯤ ꯇꯥꯔꯦ ꯑꯆꯨꯝꯕꯅꯤꯅꯦ ꯕ꯭ꯂꯣ ꯍꯟꯗꯛ ꯔꯨꯖꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯐꯝꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕꯅꯤ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯀꯀꯥ ꯑꯒꯨ ꯀꯩꯅꯣꯅꯤ ꯉꯁꯤꯁꯦ ꯁꯣꯌꯥꯕꯤꯟꯒ ꯃꯣꯁꯣꯔꯤ ꯍꯋꯥꯏꯗꯣ ꯃꯣꯁꯣꯔꯤ ꯗꯥꯜꯒ ꯊꯣꯡꯉꯦ ꯇꯥꯡꯒꯣꯟ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯍꯥꯞꯄꯛꯀꯦ ꯍꯥꯞꯄꯣ ꯅꯪ ꯃꯥꯏꯔꯦꯟꯗꯣ ꯍꯥꯎꯔꯝꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯃꯆꯨꯁꯨ ꯐꯖꯩꯌꯦ ꯑꯗꯨꯅꯤ ꯑꯒꯨꯕꯨ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧꯒꯤ ꯍꯥꯏꯄꯗ ꯄꯦꯅꯥ ꯈꯤꯡꯉꯒ ꯖꯀꯥꯏꯔꯣꯜ ꯁꯛꯈꯤ ꯆꯨꯝꯃꯤ ꯄꯦꯅꯥꯅ ꯖꯀꯥꯏꯔꯣꯜ ꯍꯧꯒꯗꯕꯅꯤ ꯅꯤꯡꯊꯧ ꯖꯀꯥꯏꯕꯗ ꯄꯦꯅꯥ ꯈꯤꯡꯉꯒ ꯖꯒꯥꯏ ꯆꯨꯝꯃꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯂꯨꯔꯕ ꯀꯣ
ahal lamangi pauro ahal lamangi wahi khulon masibu nangna babadagi lahawraga khangawraga hayawraga taragadi hayeng tungchaptasu hagolaiba angangsinggi maironda soidana nangasu pautak pirakani chatharakani haibase kakana thajaba lei thau tumandesu somlon saga kumlen tungkhun tankini tahanli hai torongani soidana chumi sidi lurawa phumni 똥지 아니네. tumba summi hariba isaisina 살짝 그런 얘기를 좀 비교하거나. 그거는 wow itu malaya uja ngasidi ai lakchari Hare Krishna te Hare Krishna Hare Krishna Hare Krishna Hare Krishna purom phadrabo sumangdagi ado agu kaka lam phangdre nang cheni para nang te pira nang kasadaga lamabra babaga loinaraga la harabaga chatpra 7 like tawjero ja oh my god thank you Sweeta bro thagachari Sweeta aigi like channel ni lakpibai damakta Sweeta yamna koire ko phajan koire nana koire khukoside khone kobe ngamdo mandre ko phajana kochare hadi gote Mizoram bararaga chattanaga phajana kochare goati phamda kaga phamda thank you thagachari koige damni kaka aduga penagi sharik se chamni panne hai aduga sharik saba se ahaibam haiba sagai sina anamba saramni hai oh 아한다. ahan bai me anamba anamba sara anambana sanarami hai sanarami hai sarangwani 너무 사기드나. sanarami haiba ahibam haiba sagai se sumi asugum khogi aguna ke hatare pena se kada degi haurok pono kada degi lak pono kanagi karma sagai na sarambano haibagi khulon wahai khangba se jamna thagachari agubo jamna luraba kanuni nangu haninga tana kakan thagachari ko lai toromlaga hallage oja adudi lakte hujare dana adudi kwa pingi picture ma kwa do mi mai kha jom dana tharama che madudi papuni tema kaka lakte di lakti da aidi student ni oh kam class tami tema la bati matang saru jawbira mu karino lapaga che masi nungai teba gari da tonge ticket loba nang houdre ba contractor na 뭐지? 뭐 먹고 콩비는 뭐야 이게? kaka class 9 Bengali da kaino hasibo oja ogi ising chaudra sumangda akhoi khamra sumang ising changbai sidi noi khundi lore dana oja gi vote khomnuge toba o khom itima hari ma thagachari kaino agugi wari se ka class 9 Bengali da Bengali tamira chibo hayeng Manipur gi vote result out dini mani hayeng ni ado Manipur se kari haina eji pola leibage ago
ꯑꯣꯖꯥ ꯕꯤꯃꯣꯜ ꯁꯦ ꯀꯥꯕꯒꯤ ꯇꯥꯔꯒꯦꯠꯇ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ BJPꯒꯤ ꯀꯩꯅꯣꯅ ꯀꯥꯕꯒꯤ ꯋꯥꯈꯜꯗ ꯂꯩꯕ꯭ꯔꯥ ꯀꯀꯥ ꯈꯪꯗꯦ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁꯅꯤ ꯍꯥꯏ ꯑꯣ ꯇꯦꯃꯔꯥꯅꯤ ꯑꯩ ꯑꯣ ꯒꯨꯔꯨ ꯅꯃꯨꯇꯦꯃꯔꯥꯅꯤ ꯑꯩ ꯍꯥꯏꯌꯦ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ngapay chay wow राजेश अखो ओजा से भोट कारमी खदंग फैये ब्लू आई वाम हाइजगे आई नोइदा मैंने ब्लू पिंग हमद्रे आई वाम हाइजगे ब्लू स्का टाइको सुजिता ब्लॉक से चन पीछे नंग मागा कनेक्ट तौरो नंग कनेक्ट लेबर माका कनेक्ट लेत्रबदी ओजादी करी हिंजांग चारी ओ नंगी ngapay thong चारा ने हिंजांग हाइबे इकाय रे सुजिता नंग ngapay चारा मिन आई हाइबे इकाय रे अदो ब्लू स्काई सुजिता ब्लॉक असे नंग सपोर्ट तौबिरो सोइद्रा मा बेक हलकनी अखोगी चन सुजिता दसु आइना हाइजरी ब्लू स्काई से आई इनाउनी को अखो कसागिनी अखो खुनमना किनी जाम फबे इनाउनी मा सोइदना सपोर्ट तौरकनी चन सुजिता दसु अदो ब्लू नंग करो सुजिता ब्लॉक ता सपोर्ट तौ को सब तौरो अदो कमेंट थंबिरमो मा हाइंग सोइदना हंजरकनी आई चन सुजिता मिगी जाम सपोर्ट तौबनी ब्लू स्काई टाइ को ब्लू आई हाइ ताब्रो को सुजिता ब्लॉक से नंग सपोर्ट तौरो मासु सपोर्ट तौरकनी इचनाव मैम को सपोर्ट तौमिनेसिको ओजा कदी करी हिंजांग चाय अदो हिंजांग से इकाय रे सुजिता नंग ngapay चारामिना अदो कका चाक मरी ले हाय चेक हा चाक हाया चाक खुनो चाक अमदी लांगबा चाकनी अदो हौजिक सिना लांगबा चाक ओके माइरेन थोंबा राजेश होइदगी अखोई गिना कैबा मरोय ओ इते मुविना मरोय लोरे प्लीज सपोर्ट तौमिनसी आई तौजरके उरबा तौनी सोइदना थैंक यू अदो ब्लू नंग होजिक लाइन दे लेने सुम इचन सुजिता दा हाय दो प्लीज सपोर्ट तौमिनसी आई तौजरके हाइसे श्योर 100% तौरकनी आई चन जाम सपोर्ट तौबंग सिबाव एगोन सपोर्ट तौबो लेप्त्री ब्लू नंग होजिक लाइन दे लेने को इचन सुजिता दा कमेंट अमा थमख्रो हयेंग सोइदमा हंजरनी को अखोय इचिना लोइना सपोर्ट तौमिनसी को अखोय मैते इचिना अमतनी अमना अमगी मतिंग तौमिनगदमी अखोयदी के नामरा इरोनबा चारे केबा नमरा इरोनबा चारे इरोनबसु हाविना करिनो हिंजांगनी मोसोरी हाइबनी ओजा मोसोरी ओहा ददि काइना इरोनबा चारे इते मंगसी से मोसोरी हाइरी नत्रा कोई ते लाइक तौद्री मारे कका से कायदे लाइगी सेवा तौगे कका आईदी इतैमा रानी तू सुजिता ब्लॉक हारे हेलो रानी आइबम सपोर्ट तौमिनसी
ओके अदो आई सुजिता चन सुजिता ब्लॉग अखोगी रानी अहिबम से माग चैनल दी पाइदे अदुबु मैते इचिनाउ दी माग जाम सपोर्ट तौबनी को अदो इतेमा सपोर्ट तौबिउ फुल सपोर्ट सुजितागी दमक ओ थैंक यू इतेमा बु हाइंगान थागचरे सुजिता सोजन सपोर्ट तौरकनी अखो इतेमा चैनल पाइदगसु मयाम इचिनाउ मैते बु उरबदी मैते इचिनाउ जाम सपोर्ट तौबनी इतेमा से को सुजिता सोइदना अखो इतेमा सोजन सपोर्ट तौरकनी काका से कई तौरिगे बा काका ओ सॉरी अगो नंगी कमेंट हनगिदे वारो नोति कमेंट पारेंगदा काका से कदाई द लागी सेवा तौगे काका आईदी लागी सेवा हाइबदी को ऐसे के गौरगी नट संकितंगी इसे सकपनी अगो जामना हईबनते काकासु सुम मयामगी खग सेवा चपनी को अरो काका से करी तौरिगे बा काका ओ काका दी थबक तौदे काका दी गवर्नमेंट जॉब सु तौदे बिजनेस करबा सु तौदे काका दी होजे गौरगी को नट संकीर्तनगी इसे सपोने कासारा सुम काबो काबो सुम चली थैंक यू रानी आइबम हारे वेलकम अरो थागचरी इतेमा देदे बुलुना तांगोन नंगना चाबसे उरगा आई अमुक हाना चाक लामे लामे चाउना कैनो अगुन हाय ओ इसे सही बा हेलो अगु काकाडी से सकपा फाव नते सुम काबोक काबोक सकपा किसन किन ओजा अदु फाव दी हेनमले हे लाइक हाना तौरगा चंगलगलिबनी ओदे इते मिना सुम फागी तौबनी खांगी दे इते मिदे हाना लाइक तौबनी को न चंगपनी कमेंट दा अदुने गो काकादी इसे खग सए को मयाम ngahak लेबी को ऐदी चलगे को हौरमी से के खोय हाइगलुगे हाइरो पुखीदा खोय सुपीदा हाइगलुगे हाइरो सुमांगदा अगुना हा 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 नो करे के नोय नगो करे के नोय नो काका नुनिंग लकपा दा लुकड़ी की नाइबा इते में वारी नुवारी लाई खोआय ओ अदुनी बुलो लई जारी मा चे म थना फर मिसी मा ला बुला मा चिन दो बा ओजा लाइक तौ जरे गुड नाइट बाय ओरे के हाय कना बा जे लाइक तो ने ओजा लाइक हाइन तो मी ओजा गातंग चंगम मन ओजा बाय गुड नाइट का हायम दो मी जांग मी दो कोगे कनोगे लखीपू तो खोगी कना गुवाहाटी चरिबा नाइ सुपर तौदरने बसाइन जोरबा गाय सुपर लाइ सगो ला मिनिमा फादबदो अदुनी ओजागे संबोल से मसीदगी ओंथोक्लसी कोटाल की महुत केबा चाइसेन खुजाई ओना तौरसी हो जाए जाय जाय नोनो पिरदि कयम काइदेबो कौरी तौसे कोरी तौसे होय अगुगे इतना क्या नो वाओ इते min hare mayam ojage chaisen khujaida hot hapase इते में हापो से खुजाई हापो से बोय हापो काका लाए हराउबगी इसै अमा सकपिरो हौरम नंग बाई इसै हौना ए लाइराउ इसै फादेने लाइराउ इसै कमाई सके
이때마 ꯑꯩ ꯇꯥꯔꯤꯌꯦ ꯕꯣꯠ ꯐꯣꯔ ꯆꯥꯏꯁꯦꯟ ꯈꯨꯖꯥꯏ ꯔꯥꯖꯦꯁ ꯍꯥꯅꯣ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯃꯌꯥꯝ ꯂꯩ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏ ꯍꯔꯥꯎꯕ ꯊꯥꯡꯖꯤꯡ ꯂꯥꯏ ꯍꯔꯥꯎꯕꯒꯨꯝꯕ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯍꯣꯏ ꯂꯩ ꯂꯩ ꯑꯣꯖꯥꯒꯤ ꯆꯥꯏꯁꯦꯟ ꯈꯨꯖꯥꯏ is the best thank you is the best 하래 수지타나 just for khujai oi mai just for khujai aduni ai la harau bagi sei haite la harau sei kamang mai sake ne herang khuni sakpa duro la harau bai sei sia adui la harau ba ama lei pena changdabda oh leramgani yes 100% right agu leramgani bot for mangol nata chaisen khujai wow ai bot kare hayeng party ma tawjage mayam hayeng kano de la silchar district office ta lao pena se bazada jonbra agu oja penari singari phangwa manipura na tana 자세한 구지 않는 잘 펴해 야지 야, 잘 뽕무박하게 보시고 와. 너 짝짝짝 테이블 내야 돼. 이씨. 자이치는 구지 않는 잘 펴해 잘 펴해 레몬 잠레 네네 수지다 팡데 미나 사거드바 오 미나 사거드는 하래 뿡마이 사게 하려버디 주비 땅카이 까까니 누가 까까니 누가 사기 마운나 굽거니 마니 사기 마운 굽거니 하이 하하하 ꯑꯩ ꯅꯣꯛꯄꯗ ꯄꯨꯂꯤ ꯇꯠꯂꯦ ꯀꯀꯥꯒꯤ ꯈꯨꯖꯥꯏꯁꯦ ꯌꯥꯗ꯭ꯔꯦ ꯅꯦꯠꯁꯨ ꯌꯥꯗ꯭ꯔꯦ ꯃꯩꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯤꯇꯥꯅ ꯍꯥꯏꯔꯦ ꯑꯃꯣꯝ ꯆꯥ ꯅꯝꯅ ꯀꯩ ꯃꯊꯦꯜꯅꯣ ꯑꯣ ꯉꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯅꯥꯝ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏ ꯃꯣꯁꯣꯔꯤꯒ ꯁꯣꯌꯥꯕꯤꯟ ꯊꯣꯡꯉꯦ ꯔꯥꯖꯦꯁ ꯑꯩ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯀꯣ ꯅꯨꯡꯉꯥꯏ 이때만 ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯒꯨ ꯂꯥꯏ ꯍꯔꯥꯎꯗ ꯀꯩꯀꯩ ꯏꯁꯩ ꯁꯛꯅꯒꯦ ꯍꯩꯔꯥꯡ ꯈꯣꯏꯅꯤꯡꯉꯥꯏ ꯁꯛꯅꯕ꯭ꯔꯣ ꯅꯨꯡꯆꯥ ꯂꯩꯍꯧꯔꯤꯕ ꯍꯤꯡꯖꯥꯡꯗꯤ ꯈꯤꯇꯪ ꯍꯥꯞꯄꯣ ꯑꯩꯗꯤ ꯃꯩꯇꯩꯒꯤ ꯊꯥꯏꯅꯒꯤ ꯄꯣꯠ ꯌꯥꯝꯅ ꯄꯥꯝꯃꯦ ꯗꯦꯀꯣꯔꯦꯁꯟ ꯇꯧꯅ ꯊꯝꯅꯤꯡꯉꯦ ꯗꯦꯀꯣꯔꯦꯁꯟ ꯇꯧꯅ ꯊꯝꯅꯤꯡꯉꯦ ꯆꯨꯝꯃꯤ ꯊꯝꯒꯗꯕꯅꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯃꯒꯨꯟ ꯂꯩ ꯑꯩꯒꯤ ꯑꯒꯨ ꯏꯅꯥꯎ ꯌꯥꯝꯅ ꯈꯪꯉꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯥꯏ ꯕꯕꯥꯅ ꯁꯤ ꯊꯕꯛ ꯀꯨꯝꯕꯅꯤꯅ ꯇ꯭ꯔꯦꯗꯤꯡ ꯁꯥꯒꯦ ꯍꯥꯏꯔꯒꯅ ꯖꯣꯠꯅ ꯁꯥꯟꯅꯩ ꯑꯗꯨꯒ ꯁꯥꯃꯩꯗꯣ ꯍꯥꯞꯅꯗꯕꯅꯤ ꯌꯦꯛꯂꯤ ꯈꯪꯗ꯭ꯔꯦ ꯌꯥꯝꯅ ꯀꯨꯞꯄꯤ ꯑꯗꯨꯅ ꯄꯦꯅꯥꯒꯤ ꯃꯈꯣꯟꯒꯥꯏꯁꯦ ꯅꯨꯡꯁꯤꯌꯦ ꯄꯣꯅꯤꯀꯣ ꯏꯆꯤꯟꯅꯥꯎ ꯑꯣꯖꯥ ꯑꯩ ꯍꯜꯂꯒꯦ ꯑꯣꯖꯥ ꯑꯩ ꯍꯜꯂꯒꯦ ꯑꯩꯁꯨ ꯉꯟꯇꯥꯗ ꯊꯕꯛ ꯀꯟꯅ ꯂꯩꯔꯦ ꯑꯣꯖꯥ ꯑꯌꯨꯛ ꯉꯟꯇꯥ ꯊꯕꯛ ꯀꯟꯅ ꯂꯩ ꯑꯣ ꯍꯣꯏ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯖꯀꯥꯏꯔꯣ ꯁꯛꯅꯩ ꯑꯃꯥꯏꯕꯤꯅ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯄꯦꯅꯥꯒ ꯂꯣꯏꯅꯅ ꯄꯦꯅꯥꯒꯥꯏꯁꯦ ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯣꯏꯅꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯦ ꯇꯧꯔꯛꯑꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯣꯏ ꯁꯣꯔꯤ ꯑꯣꯏꯅꯥꯝ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ
ꯑꯗꯣ ꯅꯪ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯩ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯉꯁꯤꯁꯨ ꯑꯗꯣ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯒꯨ ꯑꯃꯁꯨꯡ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛ ꯕ꯭ꯂꯨ ꯁ꯭ꯀꯔꯠ ꯌꯥꯝꯃꯜꯂꯦ ꯕ꯭ꯂꯨ ꯁ꯭ꯀꯔꯠ ꯑꯩ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯉꯣꯝꯆꯥ ꯑꯣꯏꯅꯥꯝ ꯑꯕꯨꯡꯉꯣꯝꯆꯥ ꯑꯣꯏꯅꯥꯝꯁꯦ ꯑꯕꯨꯡꯉꯣꯝꯆꯥ ꯑꯣꯏꯅꯥꯝ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯃꯤꯡꯁꯦ ꯑꯕꯨꯡꯉꯣꯝꯆꯥ ꯑꯣꯏꯅꯥꯝ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛ ꯏꯆꯟꯗꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏ ꯏꯇꯩꯃ ꯔꯥꯅꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯒꯨꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯑꯗꯣ ꯑꯣꯏꯅꯥꯝ ꯅꯪ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯂꯩꯔꯤꯁꯦ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛꯁꯦ ꯅꯪ ꯑꯝꯇꯪ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯑꯅꯤꯁꯨꯕꯗ ꯕ꯭ꯂꯨ ꯁ꯭ꯀꯥꯔꯠ ꯂꯩꯔꯤꯅꯀꯣ ꯑꯗꯩꯗꯤ ꯏꯇꯩ ꯔꯥꯅꯤ ꯑꯍꯤꯕꯝ ꯃꯥ ꯆꯦꯅꯦꯜꯗꯤ ꯄꯥꯏꯗ꯭ꯔꯒꯁꯨ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯑꯗꯨꯅ ꯑꯣꯏꯅꯥꯝꯅ ꯕꯤꯟꯗꯤꯌꯥ ꯑꯣꯏꯅꯥꯝ ꯆꯦꯅꯦꯜ ꯕꯤꯟꯗꯤꯌꯥ ꯑꯣꯏꯅꯥꯝ ꯆꯦꯅꯦꯜ ꯍꯥꯏꯕ ꯑꯣꯀꯦ ꯑꯣ ꯕꯤꯟꯗꯤꯌꯥ ꯑꯣꯏꯅꯥꯝ ꯆꯦꯅꯦꯜ ꯍꯥꯏ ꯑꯗꯣ ꯃꯤꯡꯁꯦ ꯑꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯏꯆꯤꯟ ꯋꯥꯔꯧꯕꯤꯅꯨꯀꯣ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕ ꯃꯤꯡꯁꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯟꯊꯣꯛ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯡ ꯑꯣꯟꯊꯣꯛꯇꯗꯤ ꯒ꯭ꯌꯥꯟ ꯃꯃꯤ ꯂꯥꯝꯕ ꯐꯪꯗꯦꯀꯣ ꯆꯦꯅꯦꯜ ꯑꯃꯒꯤ ꯁꯃꯛꯁꯨ ꯂꯥꯛꯄꯅꯤꯅ ꯃꯌꯥꯝꯅꯗꯤ ꯂꯥꯟꯅ ꯂꯧꯈꯤꯕ ꯌꯥꯏ ꯀꯣ ꯅꯦꯅꯦ ꯁꯨꯖꯤꯇꯥ ꯕꯨꯂꯨ ꯂꯩꯇꯦꯅꯦ ꯕꯨꯂꯨ ꯂꯩꯕꯅꯤ ꯑꯗꯣ ꯑꯩ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯅ ꯑꯩ ꯁꯨꯝ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯔꯤꯁꯤꯅꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯏꯅꯥꯝꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯕꯤꯟꯗꯤꯌꯥ ꯑꯣꯏꯅꯥꯝ ꯆꯦꯅꯦꯜ ꯍꯥꯏꯁꯦ ꯃꯁꯤꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯕꯤꯟꯗꯤꯌꯥ ꯑꯣꯏꯅ ꯑꯉꯣꯝꯆꯥꯅ ꯑꯕꯨꯡꯉꯣꯝꯆꯥ ꯑꯣꯏꯅꯥꯝꯅ ꯑꯩ ꯅꯃꯪꯒꯣꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜꯗꯁꯨ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯩ ꯁꯣꯏꯗꯅ ꯍꯌꯦꯡ ꯑꯩ ꯍꯟꯖꯔꯛꯀꯦ ꯏꯁꯩꯗꯤ ꯍꯜꯂꯒꯀꯣ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛꯇꯁꯨ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯃꯥ ꯕꯦꯛ ꯇꯧꯔꯛꯀꯅꯤ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯍꯌꯦꯡ ꯎꯔꯛꯇꯅ ꯑꯩ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛꯅ ꯍꯥꯏꯔꯦ ꯐꯥꯔꯁ ꯃꯥꯅ ꯍꯥꯏꯔꯦꯁꯦ ꯑꯗꯨꯅ ꯑꯣꯏꯅꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯟꯗꯤꯌꯥ ꯑꯣꯏꯅꯥꯝ ꯆꯦꯅꯦꯜ ꯍꯥꯏꯁꯦ ꯅꯪꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯉꯣꯝꯆꯥꯁꯦ ꯑꯁꯤꯒ ꯁꯨꯝ ꯃꯤꯡꯁꯦ ꯆꯞ ꯃꯥꯟꯅ ꯊꯝꯕꯤꯀꯣ ꯃꯤꯡ ꯑꯣꯟꯊꯣꯛꯄꯅ ꯑꯩꯒꯤꯗꯤ ꯑꯦꯅꯤ ꯃꯇꯝꯗ ꯑꯩ ꯃꯪꯒꯣꯜꯅ ꯇꯥꯏꯅ ꯂꯣꯏ ꯂꯩꯔꯝꯒꯅꯤꯀꯣ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄꯁꯦ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯗꯦ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯖꯤꯇꯥ ꯕ꯭ꯂꯣꯛ ꯆꯦꯅꯦꯜ ꯍꯥꯏꯔꯦ ꯑꯩ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯍꯥꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗ ꯑꯩꯒꯤ ꯑꯒꯨ ꯀꯥꯏꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯦꯅꯥꯗꯣ ꯃꯈꯣꯟ ꯐꯖꯅ ꯊꯣꯟꯒꯦ ꯍꯥꯏꯔꯗꯤ ꯎꯆꯟꯗꯨꯅ ꯇꯥꯛꯀꯗꯕꯅꯦ ꯑꯗꯨꯒ ꯃꯈꯣꯟ ꯐꯖꯅ ꯊꯣꯛꯏ ꯎꯆꯟꯁꯤꯗꯤ ꯄꯦꯅꯥꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯆꯟꯅꯤ ꯑꯪꯀꯟ ꯎꯆꯟꯁꯦ ꯑꯣ ꯆꯨꯝꯃꯝꯒꯅꯤ ꯅꯪ ꯍꯥꯏꯔꯁꯨ ꯑꯩ ꯆꯨꯝꯃꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯣꯡꯗꯕꯅꯤꯅꯀꯣ ꯈꯪꯗ꯭ꯔꯦ ꯅꯦꯅꯦ ꯁꯨꯖꯤꯇꯥ ꯕꯨꯂꯨ ꯂꯩꯇꯦꯅꯦ ꯍꯥꯏ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯄꯨꯝꯅꯃꯛꯀ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯍꯌꯦꯡ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯄꯦꯅꯥꯁꯦ ꯌꯥꯝꯅ ꯇꯥꯡꯉꯤ ꯂꯩꯒꯤ ꯊꯧꯔꯝꯗ ꯗꯪ ꯁꯤꯖꯤꯟꯅꯩ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯩ ꯑꯗꯩꯗꯤ ꯕ꯭ꯂꯨ ꯁ꯭ꯀꯥꯏꯠ ꯑꯥꯔꯠ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯔꯁꯦ ꯕ꯭ꯂꯨꯒꯤꯗꯤ ꯃꯥ ꯂꯩꯕ ꯁꯦꯝ ꯑꯁꯤ ꯆꯦꯅꯦꯜ ꯃꯥꯏ ꯑꯁꯤꯅꯤꯀꯣ ꯑꯅꯨ ꯀꯣꯂꯣꯝ ꯄꯨꯔꯣ ꯑꯝꯇꯪ ꯀꯣꯂꯣꯝꯗꯨꯒ ꯑꯩ ꯀꯗꯥꯗ ꯆꯦ ꯑꯗꯨꯝ ꯄꯨꯔꯛꯁꯦ ꯕ꯭ꯂꯨ ꯂꯩꯇꯦ ꯑꯗꯨꯅꯤ ꯕ꯭ꯂꯨꯁꯦ ꯄꯤ ꯌꯥꯗꯅ ꯇꯧꯕꯅꯤꯀꯣ ꯑꯒꯨ ꯕꯤꯟꯗꯤꯌꯥ ꯑꯣꯏꯅꯥꯝ ꯍꯥꯏꯕꯅꯦ ꯆꯦꯅꯦꯜ ꯌꯥꯎꯗꯦ ꯑꯟꯆꯟ ꯍꯥꯏꯕꯅꯦ ꯑꯟꯆꯟ ꯃꯩ ꯊꯥꯕꯗ ꯎꯆꯟ ꯍꯥꯏꯕ ꯀꯀꯥ ꯑꯁꯤ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯁꯤꯒꯩꯁꯤ ꯌꯦꯡꯉꯨ ꯀꯌꯥꯅ ꯌꯨꯁꯅꯦꯝꯁ ꯍꯥꯏꯔꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ USERNAME ꯎꯁꯅꯦꯝ ꯍꯥꯏꯅꯤ
U-S-E 그냥 R S username username N-A-M-E username 이거는 좀 username 낭 매그 생들에 U-S-E 그냥이다 jadi 1 2 3 1 2 3 B 910 핑핑 가자 네스 어이 찌행 그래요 아무튼 우기래 아무튼 मैं चिना कमेंट का आ मत उधरे बा ने चलो मांग रहे मोबाइल दे ये थांग गयो सिना आता तब जा तो मुझे करो तो से 제 कमेंट उधर ना चिकन दे मांगता है mấy thứ ngày tết nữa là mang này tôi nè xin lỗi nè kính thua cái gì buồn mấy tầng ngày rồi sáng đá là đang chặt tao mà thì em biết đấy ra để ung này gitu pak komen itu udah pak dan ada Cijangga Bungaiga Dakatai Uncle Haido Ucan Haido Mai Thabada Mane Seasonable Ucan Singda Hova Ucan okay
ꯑꯣꯀꯦ ꯃꯌꯥꯝ ꯑꯣꯖꯥ ꯑꯩ ꯆꯠꯂꯒꯦ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯁ꯭ꯔꯤꯇꯥꯕꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯣꯏꯅꯥꯝ ꯆꯤꯟꯊꯤ ꯅꯔꯨꯁꯦ ꯀꯣꯃꯦꯟꯗ ꯆꯤꯟꯊꯤ ꯅꯔꯨꯏꯁꯦ ꯀꯣꯃꯦꯟꯗ ꯀꯩ ꯑꯗ ꯅꯦꯅꯦ ꯁꯨꯖꯤꯇꯥ ꯕꯥꯏ ꯔꯤꯅꯥ ꯍꯥꯏ ꯋꯦꯜꯀꯝ ꯅꯦꯖꯨ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯅꯦꯖꯨ ꯀꯅꯥꯅꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯕꯦꯚꯥꯔ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯕ ꯃꯤ ꯆꯪꯉꯛꯀꯅꯨ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎ ꯆꯥꯛ ꯆꯥꯗꯕ ꯃꯤ ꯆꯥꯛ ꯆꯥꯕ ꯃꯤ ꯋꯥ ꯐꯖꯅ ꯉꯥꯡꯉꯛꯎ ꯈꯪꯉꯦꯗꯅ ꯆꯥꯛ ꯆꯥꯕ ꯃꯤ ꯆꯥꯛ ꯆꯥꯕ ꯋꯥ ꯉꯥꯡꯉꯛꯎ ꯑꯁꯤ ꯃꯩꯇꯩ ꯃꯆꯥ ꯃꯥꯟꯗꯦ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯕꯁꯦ ꯑꯇꯣꯞꯄ ꯃꯔꯣꯜꯂꯣꯟꯕꯅꯤ ꯆꯥꯛ ꯆꯥꯕꯒꯤ ꯋꯥ ꯉꯥꯡꯉꯛꯎ ꯆꯥꯛ ꯆꯥꯗ꯭ꯔꯒ ꯆꯥꯛ ꯆꯥꯅ ꯆꯥꯛ ꯆꯥꯕ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯃꯤ ꯆꯪꯉꯛꯀꯅꯨ ꯅꯃꯤꯡꯁꯤꯐꯥꯎ ꯄꯥꯅꯤꯡꯗ꯭ꯔꯦ Number 1 Number 2 Chak chaba mi chak chaba wa ngangu chak chada mi live ta changkanu Meteoron khangedana only decoration gi damakta thamnadra aishu khangde thamra kaim kaide decoration gi damakta thamada kaim kaide Meitei gi ahalamna sijanamba lewa chenba laigi kuchu khulai matani laida thagon changba pom matani Blue sky leiribo ngai gidi ting ira dong sidi
예측 망해. 남로 있잖아 그래 넷 레딩에 넷 우루 레딩에다 네 야비네 꾸이네 다라러게 스탈레를 라마 mấy lấy tê tôi này ưu tê mấy lấy tê có đâu ưu tê mấy lấy tê 인티 나롤스 코멘다 tôi này này chứ chắc chắn là mi cái chuyện chẳng có nó cái vợ thứ gì surname okay US ER US ER name surname विभाग या तो मीचा कनु ini sita bai Rina hai na miss koro mai leitro yamba mai leite no koro kom light to mo la bane ko ngasi je karen leite ko suna mai leite duna yam wai ni sunu ngai te सांस तो हो जाती है उसे 1 2 3 B 먼저 뭐지 그냥 고로 그리 양짜에 Adun cinti narul se komenda doni cak cada ba mini ada mai de jiang uno cak cada ba apa mangkang dengan poba kanggu ni ngao nó hòn đấy wow nó chỉ đi ngao nó hòn đấy vậy
ꯇꯨꯝꯗ꯭ꯔꯤꯕꯣ ꯏꯃꯥ ꯇꯨꯝꯗ꯭ꯔꯤ ꯀꯥꯔꯦꯟ ꯂꯩꯕꯅꯤꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯏꯁꯩ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯏꯇꯩꯃꯅ ꯍꯪꯉꯦ ꯍꯌꯦꯡ ꯏꯁꯩ ꯂꯩꯌꯦ ꯂꯛꯈꯤꯄꯨꯔꯗ ꯍꯌꯦꯡ ꯀꯩꯅꯣꯒꯤ 이때만 그놈 마키도 따봐 보면 아키 소라또니 해양 이때만 이때만 섹사라보 이때만 섹사라보 무명 뜸들이보 이 아무리 짜드리보 짜래 꼬로 해도 짜로 그래 섹사랭에다 네 자다나고 파는 꾸이는 웅내 그래 꼬로 아로 해다 자래 뜸들이 자 cái 이때 뭐 형이 될래 이러지 가일래기야 hãy phiếu tụi tôi bà 이때 뭐 형이 마찬 비면 될래 이라 안다가 과티기 이때 뭐 될래 이라 트레인은 누가브라 와브라 트레인 잡히러 와라 머니도 트레인 잡혀 와라 머니야 가렌 लेते इते मा 가렌 चखरा अयुक्त तो 가렌 लेते हैं तो मोबाइल भी जाऊ दे ने जाते उरु उरु ले ले रे नेट उंगेदा मिलोय चखरे अगुसु बाय पिरमद्रे कई मथेल होनरगे यामबदे ngasiche hawaiga shopping ga ne ha tumo ni ngatang wali tiba ka yang jai oh munit ka yang jai mama di cha de ya cha re ichanu pi da lei 이제는 비게 될래 파파 하양 필요로 그냥 빵토 이제 먹이도 누가나 수원팜래 누가이자 판래 보시노 그이 material 호나르게 얌바디 아이 모소리가 하와가 이rol래 거로 모소리가 수압인가 누비는 하하하 뚜모니 내 자들 떠르미니 같은 아이기네 너 인버터 자리바 못 걸고 자래 이천 비다 레이 hay tên mà cái polen thì nó col toro munubi inverter jaribo inverter tat khabo ne jada mina kuin tha rồi mà tôi lo sala jadre ai mobile cái u gi de ai mobile to la khidre ba comment je nang mobile de ni jeng je poi nam to ngai rồi này sẽ cái u dre ba je comment cái u dre ya no ngai te no mut le mun bisu mula mani khang ai cái gì cái comment ju u ta ba ne se ja ta mina
ꯀꯣꯃꯦꯟꯁꯦ ꯑꯩꯒꯤꯁꯦ ꯑꯝꯇ ꯎꯗ꯭ꯔꯦꯕ ꯅꯪꯒꯤꯗꯅꯤ ꯌꯦꯡꯉꯤ ꯅꯪꯒꯤꯁꯨ ꯌꯥꯗ꯭ꯔꯦ ꯇꯠꯇ꯭ꯔꯤ ꯑꯗꯨꯏꯁꯨ ꯃꯨꯠꯊꯔꯦ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ ꯏꯇꯩꯃ ꯒꯨꯍꯥꯇꯤꯗꯤ ꯌꯦꯡꯉꯛꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯍꯌꯦꯡ ꯏꯇꯩꯃꯒꯤ ꯐꯤꯔꯣꯏꯗꯣ ꯐꯖꯅ ꯐꯣꯇꯣ ꯂꯧꯔꯛꯑꯣ ꯚꯤꯗꯤꯑꯣ ꯈꯪꯕ ꯚꯤꯗꯤꯑꯣ ꯐꯖꯅ ꯂꯧꯔꯛꯑꯣ ꯇꯥꯕ꯭ꯔꯥ ꯏꯇꯩꯃ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯐꯖꯅ ꯂꯧꯔꯛꯑꯣ ꯀꯣꯃꯦꯟ ꯑꯃ ꯎꯗꯦ ꯑꯩ ꯃꯣꯕꯥꯏꯜꯁꯤꯒ ꯑꯃꯨꯛ ꯁꯥꯎꯅꯤꯡꯈ꯭ꯔꯦꯕ ꯏꯌꯥꯝꯕ ꯃꯪ ꯐꯔꯁꯦ ꯍꯣꯏ ꯃꯪ ꯐꯔꯁꯤ ꯀꯣꯔꯧ ꯃꯪ ꯐꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯅꯤꯀꯣ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ ꯑꯩ ꯃꯣꯕꯥꯏꯜꯗ ꯀꯣꯃꯦꯟꯒꯁꯦ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩ ꯃꯣꯕꯥꯏꯜꯗ ꯀꯣꯃꯦꯟꯒ ꯑꯗꯨꯅ ꯑꯩ ꯃꯣꯕꯥꯏꯜꯗ ꯀꯣꯃꯦꯟ ꯎꯗ꯭ꯔꯦ ꯅꯨꯡꯉꯥꯏꯈꯤꯗꯦ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯁꯨ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ ꯑꯣꯀꯦ ꯀꯣꯔꯧ ꯕꯥꯏ ꯀꯅꯥꯝꯇ ꯀꯔꯤꯝ ꯎꯗ꯭ꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯌꯥꯝꯕ ꯍꯣꯏ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯀꯣꯔꯧ ꯒꯨꯗ ꯅꯥꯏꯠ ꯊꯥꯒꯠꯆꯔꯤ ꯑꯩ ꯏꯅꯥꯎ ꯀꯣꯔꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯅ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯗ ꯂꯩꯔꯝꯃꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯁꯤ ꯁꯥꯎꯅꯤꯡꯗ꯭ꯔꯁꯦ ꯀꯔꯤꯝꯇ ꯎꯗ꯭ꯔꯦꯕ ꯏꯁꯥꯁꯨ ꯀꯣꯃꯦꯟꯗꯣ ꯊꯣꯛꯂꯛꯑꯗꯤ ꯐꯕ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯁꯤ ꯀꯣꯃꯦꯟ ꯑꯃ ꯎꯗꯤꯅꯤ ꯌꯦꯡꯉꯨ ꯀꯌꯥꯝ ꯊꯨꯅ ꯆꯥꯗꯣꯏꯅꯣ ꯀꯌꯥ ꯐꯗꯣꯏꯅꯣ ꯌꯦꯡꯉꯨ ꯀꯌꯥ ꯁꯥꯊꯤꯅ ꯊꯨꯅ ꯆꯥꯗꯕꯅꯤ ꯃꯌꯥꯝ ꯅꯦꯠ ꯂꯥꯛꯇ꯭ꯔꯁꯨ ꯅꯦꯠ ꯌꯥꯗꯅ ꯀꯣꯃꯦꯟ ꯄꯥꯔꯛꯇꯦꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯒꯅꯤ ꯑꯩ ꯈꯟꯖꯩ ꯑꯗꯨꯕꯨ ꯀꯣꯃꯦꯟꯁꯦ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅ ꯑꯩ ꯀꯣꯃꯦꯟ ꯑꯃꯇ ꯎꯕ ꯐꯪꯗ꯭ꯔꯦ
ꯑꯩꯅ ꯀꯣꯃꯦꯟ ꯕꯦꯛ ꯇꯧꯔꯛꯇꯦ ꯍꯥꯏꯗꯅ ꯀꯣꯃꯦꯟ ꯄꯥꯔꯛꯇꯦ ꯍꯥꯏꯗꯨꯅꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯂꯥꯛꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯣꯃꯦꯟ ꯄꯥꯔꯛꯇ꯭ꯔꯁꯨ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯑꯁꯤꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀꯣ ꯑꯩ ꯄꯨꯡ ꯀꯨꯏꯔꯣꯏ ꯃꯇꯝꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯩ ꯉꯥꯏꯕꯅꯤ ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇꯕꯅ ꯀꯥꯔꯦꯟꯁꯨ ꯂꯩꯇꯦ ꯑꯗ ꯃꯣꯕꯥꯏꯜ ꯑꯃ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯃꯦꯟ ꯀꯌꯥꯝꯇ ꯎꯕ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯀꯣꯃꯦꯟꯗꯣ ꯑꯩꯅ ꯎꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯏꯛꯇꯤ ꯇꯧꯕꯤꯔꯝꯃꯨ ꯍꯪꯗꯣꯡ ꯊꯣꯛꯈꯤꯖꯥꯠꯂ ꯈꯪꯗꯦ 야라 지금 그러고 잡았더래요 지금 지금 거리는 근데 이제 뭐니 고민 아무도 우펑디 지금 정인지 아 nó nặng tiền một cái này cho nên lại hè tiền là cái gì 나는 스마트가 왜 할게 돌고 강디 이거 phải làm cái đó thì em phải được làm ra nên ta cho này một cái này là cái gì làm rồi 시대 모바일로 시대 있대야 뭐 시대 어디야 아이 배치는 신도 그ano 신도 부르는 거 샵살이 지행게네 밑에 잡을 수 오거들아 밑에 약이니 지행의 약이네 어제 그래서 또 폰 또 간다 봐 응? 산당하던 자스러운 어디 kaya tali mino 밑에 잡을 수 어디 net nungai dore yamba hotspot semaga jengo ten like done brother thank you oh my god chaga pinje itemala me itema waro bojade ai karen lete net jada batuna ai mobile comment ute ko aduna ai mobile am de yengbani mobile am sunne jadan leire haibadi kena toba
ꯍꯌꯦꯡ ꯑꯃꯨꯛ ꯉꯁꯤ ꯀꯩ ꯍꯥꯏꯕ ꯏꯇꯩꯃꯅ ꯎꯏꯗꯅꯕꯅꯤꯀꯣ ꯑꯦꯜꯕꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯆꯥ ꯀꯥꯕ ꯎꯏꯗꯅꯕꯅꯤꯀꯣ ꯑꯦꯜꯕꯤꯗꯥ ꯊꯦꯡꯀ꯭ꯌꯨ ꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯏꯌꯥꯝꯕ ꯍꯣꯠꯁꯄꯣꯠ ꯁꯦꯝꯃꯒ ꯌꯦꯡꯉꯣ ꯑꯗꯨꯅꯤ ꯍꯣꯠꯁꯄꯣꯠ ꯁꯦꯝꯕꯗꯨ ꯌꯥꯗꯅ ꯇꯧꯕꯅꯦ ꯇꯦꯟ ꯂꯥꯏꯛ ꯗꯟ ꯕ꯭ꯔꯗꯔ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯑꯩ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯗꯣ ꯏꯇꯩꯃ ꯀꯣꯃꯦꯟ ꯄꯥꯗꯦꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯃꯣꯕꯥꯏꯜꯁꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯀꯣꯃꯦꯟ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯅꯥꯎꯕꯤꯗ ꯆꯥ ꯑꯃ ꯊꯛꯆꯔꯦ ꯏꯇꯩꯃ ꯎꯏꯗꯅꯕꯅꯤꯀꯣ ꯍꯥꯏꯅ ꯍꯣꯏ ꯕ꯭ꯔꯗꯔ ꯂꯥꯏꯐ ꯆꯥꯠ ꯇꯨꯂꯨꯟ ꯅꯝꯃꯣ ꯀꯣꯃꯦꯟ ꯊꯣꯛꯂꯛꯀꯅꯤ ꯀꯩꯑꯕ ꯂꯥꯏꯐ ꯆꯥꯠ ꯇꯨꯂꯥ ꯅꯝꯃꯣ ꯍꯥꯏꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯩ लाइक चार्ट तो बनो मोय कमेंट करकने ꯂꯥꯏꯐ ꯆꯥꯠ ꯇꯨꯂꯥ ꯅꯝꯃꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕ ꯑꯩꯁꯨ चार्ट है ना इवन इधर ही होगा ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦꯗ ꯁꯤꯒ on mesh are able support okay ꯃꯦꯁꯦꯖꯀꯤꯗꯨꯒꯅꯤ ꯑꯣ ꯏꯇꯩꯃ ꯈꯪꯉꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯁꯤꯝꯗꯤ ꯌꯥꯎꯔꯝꯗꯦ ꯑꯗꯨꯒ अभी टिकट नहीं बना तुम कराई लो कि ꯑꯣ ꯅꯞꯅ ꯂꯩꯔꯝꯃꯦ ꯌꯥꯔꯕꯣ ꯏꯇꯩꯃ ꯌꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯎꯏꯗꯅꯕꯅꯤꯀꯣ ꯑꯦꯜꯕꯤꯗꯥ ꯆꯥꯛ ꯑꯃ ꯊꯦꯡꯀ꯭ꯌꯨ ꯅꯦ ꯅꯨꯡꯉꯥꯏꯇꯦꯗꯣ ꯏꯌꯥꯝꯕ ꯍꯣꯠꯁꯄꯣꯠ ꯁꯦꯝꯃꯒ ꯌꯦꯡꯉꯣ ꯇꯦꯟ ꯂꯥꯏꯛ ꯗꯟ ꯏꯇꯩꯃꯅ ꯔꯤꯌꯜ ꯂꯥꯏꯐ ꯆꯥꯠ ꯇꯨꯂꯥ ꯅꯝꯃꯣ ꯀꯣꯃꯦꯟ ꯊꯣꯛꯂꯛꯀꯅꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯂꯥꯏꯐ ꯆꯥꯠꯇ ꯇꯞ ꯇꯧꯕꯤꯌꯣ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯏꯇꯩꯃ ꯌꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯦꯁꯤꯒꯤꯗꯨꯒꯅꯤ ꯌꯥꯔꯕꯣ ꯌꯥꯔꯦ ꯏꯇꯩꯃ ꯐꯔꯦ ꯕ꯭ꯔꯗꯔ ꯀꯦꯝꯁꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯩꯈꯣꯏ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯤ ꯀꯥꯏꯗ ꯅꯝꯕꯅꯣ ꯁꯤꯝꯒꯤꯗꯨꯕꯣ सेम पाना में ना मशीन में जाएगी आई चल ले तो वो तीन किलो के तीन ही हां हम तो जाऊं दे ꯉꯥꯒꯅꯤ ꯉꯥꯅꯤ ꯕ꯭ꯔꯗꯔ ꯑꯣ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯆꯥꯒꯗꯕꯅꯤ ꯏꯇꯩꯃ ꯉꯥ ꯊꯣꯡꯕ ꯆꯥꯗꯕꯅꯤ ꯉꯥ ꯊꯣꯡꯕ ꯍꯥꯎꯕꯅꯤ ꯉꯥ ꯊꯣꯡꯉꯗꯤ ꯆꯥꯛ ꯈꯔ ꯆꯪꯉꯦꯕꯀꯣ ꯉꯥ ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯦꯅꯦ ꯏꯇꯩꯃ ꯅꯅꯥꯎꯁꯨ ꯉꯥ ꯁꯣꯏꯔꯒꯅ ꯆꯥꯛ ꯈꯔ ꯆꯥ ꯌꯥꯏ तो वो सेम कहीं नहीं थी ले ꯍꯧꯔꯕꯣ ꯃꯥꯏꯅ ꯍꯧꯔꯦ ꯕ꯭ꯔꯗꯔꯒꯤꯗꯤ ꯒꯨꯂꯤ ꯌꯥꯝ ꯂꯥꯛꯑꯦ ꯀꯥꯏꯗꯩꯅꯣ ꯏꯇꯩꯃ ꯀꯥꯏꯗꯩ ꯒꯨꯂꯤꯅꯣ ꯒꯨꯂꯤ 10 ꯈꯛ ꯂꯩꯔꯝꯒꯅꯤ चिमा बहुत चिन्हा भी दे
ꯑꯣꯛꯀ ꯇꯧꯗꯣꯏꯅꯤ 이때면 많이 까지 구리네 때만 거긴 다 구리라고 본티다 ꯂꯣꯏꯔꯦ 구리가 락본때 때만 좀 그래 좀 아이나 맞담 리는가이 때는 좀 떠오르미 식사등이 망자이네 이때 뭐래랑 이신경 짜오 해고 가야 되는 콘택트 호이 버더 버더디 얌생 뚜미 이때 마이 뿡 따라 마tung 뚜미 뿡 따라 마카이 가가 따이버고 엘비 다도 ngatung 숨레 보인디 때마 여러분들의 라집 넘버 심지 오늘 넘버 왜 망가 말이지 심지가 ꯃꯔꯝ ꯊꯣꯛꯇꯦ 라집도 아르 붙어지구나 퇴전 토대 셀로를 연애비 바드리 애들이 하나 예언을 시작되고 자 벤지 때문에 하하나 이제는 바이바이 때마 여러분들의 봐 야 때는데 신경도 그럴까가 보가 신우 넘버 망자네 뿡 깨달로게 일비 이때마 뿡 아직 호네 11가 미니 군 거너 푸도 로라니 뿡이 파 로라니 때마 가연레 따도가 중앙아이버니 비제야 비나 기텐 야우드라 노래 kutu kaka sundabu yamba igi channel sisu subscribe tobinaba kara happy wow koro thank you itema penjai nano ko mahajage ai soi khre ma'am namis koro sia mai hu channel leye ado khoi ma'am support to min si tema ado ene koro da hajening badi charga penjai tema sa mai hu channel le bani ado nang support toro comment macham tharamu soidana halakani ko oho hoida sum to bodi phai hoi te ma sum to bone to ite ma koro haribangang semai channel le inau sema soidana bek to gani koro support to minasi do edana koro support to minasi hare ko tangon ai tumtharu re ai tumurage hayeng muk unasi hoi bulu thank you bulu good night potharo waramni yuti halapanya potharo koro support to minasi hare do bulu amtang ai ko char khogi charga penjai te masya nang maga connect lai bro charga penjai te masya connect lai bro kaneng dei tadi ne nang bulu tumning asum tang mit pangtho musia ite madana komai na thambira mo ite ma so na halakani ite ma jam pamne ite ma lei mare yengom tang lei brana bulu kai gi no porgandi gi ni ite ma
ꯑꯩ ꯏꯅꯥꯎꯅꯤ ꯌꯥꯝ ꯐꯩ ꯃꯥ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯂꯩ ꯃꯥꯜꯂꯦ ꯂꯩꯗꯤ ꯐꯔꯦ ꯂꯩꯔꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯀꯣꯔꯧꯗꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯨ ꯀꯣꯔꯧ ꯇꯥꯕ꯭ꯔꯥ ꯕ꯭ꯂꯨ ꯁ꯭ꯀꯥꯏ ꯑꯥꯎꯠ ꯕ꯭ꯂꯣꯛꯀ ꯅꯪꯒ ꯀꯅꯦꯛ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯀꯅꯦꯛ ꯇꯧꯁꯜꯂꯣ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯃꯥ ꯍꯌꯦꯡ ꯁꯣꯏꯗꯅ ꯕꯦꯛ ꯇꯧꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯅ ꯇꯧꯕꯅꯤ ꯂꯩ ꯃꯥꯜꯂꯦ ꯑꯣꯀꯦ ꯕꯨꯔꯨ ꯕꯨꯔꯨ ꯀꯥꯏꯒꯤꯅꯣ ꯀꯩꯅꯣꯒꯤꯅꯤ ꯀꯣꯔꯒꯥꯟꯗꯒꯤꯅꯤ ꯕ꯭ꯂꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯍꯥꯏꯔꯦ ꯏꯇꯩꯃꯅ ꯌꯦꯡꯉꯨꯁꯦ ꯏꯇꯩꯃꯗꯤ ꯑꯦꯅꯤ ꯃꯇꯝ ꯃꯩꯇꯩ ꯏꯆꯤꯟꯅꯥꯎꯕꯨ ꯑꯣꯏꯔꯕꯗꯤ ꯏꯇꯩꯃ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯑꯣꯀꯦ ꯕ꯭ꯂꯨ ꯍꯌꯦꯡ ꯀꯥꯎꯕ ꯌꯥꯗꯦ ꯂꯣꯏꯅ ꯀꯩꯒꯨꯝꯕ ꯀꯅꯦꯛ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯏꯇꯩꯃꯗ ꯀꯣꯃꯦꯟ ꯑꯃ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯀꯣꯔꯧꯁꯨ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯇꯩꯃꯗ ꯏꯆꯦ ꯀꯧꯁꯨ ꯀꯥꯏꯗꯦ ꯅꯪ ꯀꯣꯃꯦꯟ ꯇꯧꯈ꯭ꯔꯣ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯣꯃꯦꯟ ꯊꯝꯈ꯭ꯔ ꯏꯇꯩꯃꯅ ꯀꯥꯎꯗꯅ ꯕꯦꯛ ꯇꯧꯔꯛꯇꯕ ꯇꯥꯔꯒꯁꯨ ꯏꯇꯩꯃꯅ ꯁꯪꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯕꯦꯛ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯆꯥꯔ ꯄꯦꯟꯖꯩꯁꯨ ꯌꯥꯝ ꯐꯕꯅꯤ ꯉꯁꯤ ꯌꯧꯕꯗ ꯏꯇꯩꯃꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯐꯥꯎꯗ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯗꯦ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤꯀꯣ ꯏꯇꯩꯃ ꯍꯣꯏ ꯃꯣꯏ ꯈ꯭ꯋꯥꯏ ꯃꯇꯦꯡꯗꯩꯅꯤ ꯍꯧꯖꯤꯛ ꯑꯩꯅ 1Kꯒ ꯍꯦꯟꯗꯅ ꯍꯧꯖꯤꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯕ꯭ꯂꯨꯀꯣ ꯀꯣꯔꯧ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯍꯥꯡꯖꯕꯅꯤ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯅꯕ ꯍꯥꯏꯖꯔꯤ ꯃꯌꯥꯝꯗ ꯊꯦꯡꯀ꯭ꯌꯨ ꯀꯣꯔꯧ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯃꯤꯅ ꯈꯪꯄꯣꯟꯇꯦ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯅꯤ ꯕꯨꯂꯨꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯅꯤ ꯆꯥꯔꯒ ꯄꯦꯟꯖꯩꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯅꯤ ꯑꯗꯨ ꯅꯪ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯇꯩꯃꯁꯦ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯝꯔꯝꯃꯣ ꯀꯣꯔꯧ ꯍꯧꯖꯤꯛꯀꯣ ꯆꯥꯔ ꯄꯦꯟꯖꯩ ꯏꯇꯩꯃꯗ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯝꯃꯣ ꯅꯪꯒ ꯀꯅꯦꯛ ꯂꯩꯇꯕꯅꯤ ꯅꯪ ꯀꯅꯦꯛ ꯇꯧꯁꯜꯂꯣ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯁꯟꯈ꯭ꯔꯣ ꯏꯇꯩꯃ ꯀꯣꯔꯧ ꯍꯌꯦꯡ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯕꯦꯛ ꯇꯧꯍꯜꯂꯛꯀꯅꯤ ꯏꯇꯩꯃꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯀꯣꯔꯧ ꯌꯥꯔꯦꯀꯣ ꯀꯣꯔꯧ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯅꯝꯕꯔꯗꯣ ꯌꯥꯔꯕꯅꯤꯅ ꯅꯝꯕꯔ ꯁꯤꯝꯗꯤ ꯊꯣꯛꯇ꯭ꯔꯦ ꯇꯣ ꯌꯦꯡꯉꯨ ꯏꯇꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯁꯦ ꯆꯥꯔ ꯄꯦꯟꯖꯩ ꯏꯇꯩꯃꯅ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏ ꯍꯣꯏ ꯇꯧꯃꯤꯟꯅꯒꯗꯕ ꯏꯇꯩꯃ ꯆꯨꯝꯃꯤ ꯌꯥꯔꯦ ꯏꯌꯥꯝꯕ ꯊꯦꯡꯛꯁ ꯋꯦꯜꯀꯝ ꯀꯣꯔꯧ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯏꯟꯗ ꯂꯩꯅ ꯆꯥꯔ ꯄꯦꯟꯖꯩ ꯏꯇꯩꯃꯗ ꯀꯣꯃꯦꯟ ꯊꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯨ ꯁꯞꯄꯣꯔꯠ ꯑꯦꯟ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯊꯧ ꯇꯥꯏꯀꯣ ꯕꯨꯂꯨꯅꯁꯨ ꯍꯥꯏꯔꯦ ꯇꯧꯖꯒꯦ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯕꯨꯂꯨ ꯅꯨꯡꯉꯥꯏꯔꯦ ꯄꯣꯊꯥꯔꯣ ꯌꯥꯔꯦ ꯅꯪ ꯇꯨꯝꯅꯤꯡꯉꯕꯅꯤꯅ ꯏꯇꯩꯃ ꯄꯦꯟꯖꯩꯗꯁꯨ ꯃꯗꯩꯗꯤ ꯀꯣꯔꯧꯗꯁꯨ ꯀꯣ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯄꯤꯕ ꯃꯊꯧ ꯇꯥꯏꯀꯣ ꯀꯣꯃꯦꯟ ꯄꯤꯗ꯭ꯔꯕꯗꯤ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯏꯇꯩꯃꯕꯨ ꯍꯥꯏꯔꯕꯁꯨ ꯏꯆꯦꯕꯨ ꯍꯥꯏꯔꯕꯁꯨ ꯏꯌꯥꯝꯕꯕꯨ ꯑꯪꯀꯜꯕꯨ ꯍꯥꯏꯔꯕꯁꯨ ꯀꯀꯥꯕꯨ ꯍꯥꯏꯔꯁꯨ ꯗꯗꯥꯕꯨ ꯍꯥꯏꯔꯕꯁꯨ ꯇꯥꯃꯣꯒꯣꯟꯕꯨ ꯍꯥꯏꯔꯕꯁꯨ ꯀꯣꯃꯦꯟ ꯇꯧꯒꯗꯕꯅꯤ ꯑꯩ ꯁꯞ ꯇꯧꯖꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯖꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯏꯆꯦ ꯏꯇꯩꯃ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯒꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯈ꯭ꯔꯗꯤ ꯎꯔꯒꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯏꯇꯩꯃꯣꯏꯁꯤꯡꯅꯁꯨ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯍꯜꯂꯛꯀꯅꯦꯕꯀꯣ ꯕ꯭ꯂꯨꯒꯤ ꯆꯦꯅꯦꯜ ꯃꯤꯡ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯩ ꯆꯦꯅꯦꯜꯗꯨꯅꯤ ꯏꯇꯩꯃ ꯕ꯭ꯂꯨ ꯁ꯭ꯀꯥꯏ ꯑꯥꯎꯠ ꯕ꯭ꯂꯣꯛ ꯍꯥꯏꯁꯦ ꯃꯥꯏ ꯆꯦꯅꯦꯜꯅꯤ ꯏꯇꯩꯃ ꯇꯥꯕꯤꯔꯦꯀꯣ ꯕ꯭ꯂꯨ ꯁ꯭ꯀꯥꯏ ꯑꯥꯎꯠ ꯕ꯭ꯂꯣꯛ ꯍꯥꯏꯁꯦ ꯃꯥꯏ ꯆꯦꯅꯦꯜꯅꯤ ꯏꯇꯩꯃ ꯃꯥꯏ ꯆꯦꯅꯦꯜ ꯃꯃꯤꯡꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯆꯦꯅꯦꯜ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄ ꯂꯩꯌꯦꯕꯀꯣ LB ꯂꯥꯛꯄꯗ ꯃꯃꯤꯡ ꯑꯃ ꯄꯜꯂꯒ ꯆꯦꯅꯦꯜ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄ ꯃꯁꯤꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯃꯁꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯕꯗ ꯋꯥꯏ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯣꯟꯊꯣꯛꯇꯨꯅ ꯐꯩ ꯇꯥꯡꯒꯣꯟꯒꯤ ꯊꯧꯅꯥ ꯐꯖꯅ ꯎꯏꯔꯨꯔꯦ ꯇꯥꯡꯒꯣꯟ ꯇꯧꯅ ꯐꯖꯅ ꯎꯏꯔꯨꯔꯦ ꯍꯥꯏ ꯍꯣꯏ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯅꯤ ꯏꯇꯩꯃ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯦ ꯃꯃꯤꯡꯁꯦ ꯁꯨꯝ ꯂꯩꯕ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯏꯇꯩꯃ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯆꯦꯅꯦꯜꯗ ꯃꯃꯤꯡ ꯑꯃ ꯊꯝꯃꯒ ꯑꯃꯗ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯃꯤꯡ ꯑꯃ ꯑꯅꯤꯒ ꯄꯥꯟꯁꯤꯟꯕ ꯃꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯈꯪꯕꯗ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯕ꯭ꯂꯨ ꯁ꯭ꯀꯥꯏ ꯑꯥꯔꯠ ꯕ꯭ꯂꯣꯛꯁꯦ ꯏꯇꯩꯃ ꯃꯥꯒꯤ ꯆꯦꯅꯦꯜꯅꯤ ꯑꯗꯣ ꯑꯩ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯀꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦ ꯍꯥꯏꯗꯨꯔꯥ ꯏꯇꯩꯃ ꯍꯥꯏꯗꯨꯔꯥ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯖꯈ꯭ꯔꯦ ꯇꯧꯁꯤꯟꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯣꯔꯧ ꯏꯆꯦ ꯏꯆꯦ ꯀꯧꯒꯗꯕꯅꯤꯀꯣ
ꯍꯣꯏ ꯕ꯭ꯔꯗꯔ ꯑꯩꯁꯨ ꯀꯩꯕ 이한건데 ꯑꯩꯁꯨ 이한건데 하이바 ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯨꯅꯤ 이때마다 ꯍꯧꯖꯤꯛ ꯀꯣꯔꯧꯅ ꯁꯥꯞ ꯇꯧꯈ꯭ꯔꯦ ꯍꯥꯏ 이때ꯃꯀꯣ ꯑꯗꯣ 이때ꯃꯅ ꯅꯣꯡꯉꯥꯜꯂꯒ ꯍꯌꯦꯡ 이때ꯃꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯒ ꯁꯣꯏꯗꯅ 이때ꯃꯅ ꯕꯦꯛ ꯇꯧꯕꯤꯌꯨ ꯑꯩ ꯏꯅꯥꯎ ꯀꯣꯔꯧꯗꯁꯨ ꯍꯥꯏꯕ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯅ ꯀꯣꯔꯧ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯀꯣꯔꯧ ꯑꯃꯅ ꯃꯁꯤꯒ ꯆꯦꯅꯦꯜ ꯄꯥꯏꯕꯗ ꯁꯤꯅꯤꯌꯣꯔ ꯍꯥꯏꯕ ꯖꯤꯅꯤꯌꯣꯔ ꯍꯥꯏꯕ ꯀꯔꯤꯝ ꯅꯠꯇꯦ ꯆꯦꯅꯦꯜꯗꯤ ꯆꯦꯅꯦꯜ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯅ ꯑꯄꯤꯛꯄ ꯑꯆꯧꯕ ꯃꯆꯥ ꯈꯥꯏꯕ ꯌꯥꯗꯦ ꯂꯣꯏꯅ ꯃꯇꯦꯡ ꯇꯧꯒꯗꯕꯅꯤꯀꯣ ꯀꯣꯃꯦꯟꯁꯨ ꯇꯧꯒꯗꯕꯅꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯒꯗꯕꯅꯤ ꯁꯪꯕ ꯃꯇꯝ ꯊꯕꯛ ꯆꯤꯜꯂꯒꯅ ꯁꯪꯕ ꯃꯇꯝꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯌꯦꯡꯕꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯂꯥꯏꯛ ꯇꯧꯒꯗꯕꯅꯤ ꯀꯣꯃꯦꯟ ꯊꯝꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯌꯦ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯏꯇꯩꯃꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯁꯤꯒ ꯀꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕꯗ ꯆꯦꯅꯦꯜꯁꯤ ꯚꯤꯗꯤꯑꯣꯁꯤꯀꯣ ꯈꯪꯗꯕ ꯄꯣꯠꯁꯨ ꯎꯕ ꯐꯪꯉꯤ ꯍꯥꯏꯗꯤ ꯇꯥꯗꯕ ꯄꯣꯠꯁꯨ ꯇꯥꯕ ꯐꯪꯉꯤ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯂꯥꯝ ꯐꯪꯗꯕ ꯒ꯭ꯌꯥꯟ ꯂꯥꯝꯕ ꯐꯪꯉꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜ ꯄꯥꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯂꯧꯕ ꯌꯥꯕ ꯇꯥꯁꯟꯕ ꯌꯥꯕ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯁꯨꯝꯕꯁꯨ ꯈꯔ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯍꯟ ꯐꯩ ꯏꯇꯩꯃ ꯄꯦꯟꯖꯩꯅ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯣꯔꯧ ꯍꯥꯏꯔꯦꯀꯣ ꯑꯗꯨꯅ ꯁꯣꯏꯗꯅ ꯀꯣꯔꯧ ꯍꯌꯦꯡ ꯁꯣꯏꯗꯅ ꯏꯇꯩꯃꯅ ꯍꯜꯂꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯕ꯭ꯂꯨꯁꯨ ꯁꯣꯏꯗꯅ 이때ꯃꯅ ꯍꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯁꯪꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯤ ꯈꯔ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯃꯦꯟ ꯊꯝꯕꯤꯕꯅ ꯐꯩꯀꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯏꯁꯥ ꯆꯦꯅꯦꯜ ꯃꯤꯡ ꯑꯣꯟꯊꯣꯛꯄꯤꯒꯅꯨ ꯆꯦꯅꯦꯜ ꯑꯃ ꯊꯝꯃꯒ ꯃꯤꯡ ꯑꯃꯅꯤ ꯑꯣꯟꯊꯣꯛꯄ ꯃꯁꯤ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯃꯗꯣ ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯏ ꯈꯪꯕꯗ ꯑꯗꯨꯒꯤ ꯕ꯭ꯔꯗꯔꯒꯤ ꯃꯥꯃꯣꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁ 이때ꯃ ꯍꯥꯏ ꯀꯥꯟꯅꯗꯦ ꯌꯥꯝꯅ ꯊꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯥꯒ ꯃꯀꯣꯛꯀ ꯂꯣꯏꯅ ꯇꯣꯡꯉꯥꯜꯂꯝꯃꯦ ꯃꯣꯏꯅ ꯄꯣꯀꯦꯠ ꯃꯥꯔꯤꯔꯒ ꯀꯣ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯄꯤꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯒ ꯇ꯭ꯔꯦꯟꯅ ꯇꯛꯄ ꯃꯥꯟꯅꯕ ꯍꯥꯏꯅ ꯃꯣꯏꯅ ꯔꯦꯜ ꯇꯥꯂꯤꯗ ꯊꯝꯕꯤꯔꯝꯕꯅꯤ ꯀꯣ ꯀꯇꯛ ꯍꯥꯏꯕ ꯃꯐꯝꯗ ꯎꯔꯤꯁꯥꯗꯅꯤ ꯑꯗꯨ ꯏꯆꯦ ꯅꯤꯄꯥꯗꯣ ꯍꯜꯂꯛꯑꯦ ꯉꯁꯤ ꯀꯨꯁꯕꯤꯍꯥꯔ ꯌꯧꯔꯛꯂꯦ ꯍꯌꯦꯡꯒꯗꯤ ꯕꯦꯡꯒꯣꯜ ꯀꯩꯅꯣ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯆꯪꯉꯅꯦꯕꯀꯣ ꯃꯥꯒ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯒ ꯆꯠꯂꯦ ꯑꯗꯣ ꯃꯥ ꯉꯁꯤ ꯀꯨꯁꯕꯤꯍꯥꯔ ꯌꯧꯔꯛꯑꯦ ꯀꯣ ꯅꯍꯥꯟ ꯑꯥꯗ ꯄꯣꯂꯣꯏ ꯈꯣꯠꯂꯣꯏꯅ ꯊꯅꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯗꯨꯅ ꯂꯣꯏꯔꯦ ꯀꯩ ꯍꯥꯏꯅꯤ 이때ꯃ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯄꯥꯟꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣই ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃ ꯆꯪꯉꯦ ꯀꯣ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝꯁꯦ ꯑꯥꯔꯃꯤ ꯁꯨꯇꯤ ꯍꯜꯂꯛꯄꯗꯐꯥꯎꯊꯣꯛꯄ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃ ꯆꯪꯉꯦ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯩ ꯁꯤꯡꯉꯦ ꯀꯥꯏꯅ ꯌꯥꯄꯣꯟꯇꯦꯀꯣ ꯃꯄꯥꯟꯗ ꯅꯣꯔꯠ ꯏꯁꯇꯒꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯁꯥꯝꯗ ꯍꯥꯏꯔꯒꯅ ꯑꯁꯥꯃꯤꯁ ꯃꯔꯣꯟ ꯈꯪꯗ ꯌꯥꯗꯕ ꯀꯣ ꯃꯦꯟ ꯍꯥꯏꯕꯨ ꯑꯁꯥꯝꯗ ꯂꯩꯔꯒꯅ ꯑꯁꯥꯃꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟ ꯕꯦꯡꯒꯣꯂꯤ ꯍꯤꯟꯗꯤ ꯏꯪꯂꯤꯁ ꯁꯤ ꯃꯐꯝꯗ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯇꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯠꯅꯤꯡ ꯃꯐꯝ ꯆꯠꯄꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃꯀꯣ ꯁꯄꯣꯁ ꯑꯩ ꯍꯧꯖꯤꯛ ꯗꯤꯜꯂꯤ ꯆꯠꯀꯗꯧꯔꯦ ꯗꯤꯜꯂꯤꯗ ꯀꯔꯤ ꯃꯔꯣꯟ ꯉꯥꯡꯉꯦ ꯍꯤꯟꯗꯤ ꯉꯥꯡꯉꯦ ꯃꯣꯏꯗꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯀꯣ ꯕꯪꯂꯥꯗꯁꯨ ꯑꯗꯨꯉꯥꯏ ꯕꯦꯡꯒꯣꯂꯤꯗꯁꯨ ꯃꯔꯣꯟ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯀच्ꯆꯥ ꯕꯦꯡꯒꯣꯂꯤ ꯂꯧꯈꯠꯄ ꯌꯥꯗꯕ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟ ꯑꯃꯇꯅꯦꯕ ꯍꯣꯏ ꯕ꯭ꯔꯗꯔ ꯆꯍꯤꯗꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯃꯃꯣꯗꯣ ꯆꯍꯤ ꯍꯨꯝꯐꯨ ꯌꯥꯡꯈꯩ ꯇꯔꯦꯠ ꯌꯥꯡꯈꯩ ꯇꯔꯨꯛ ꯌꯥꯡꯈꯩ ꯇꯔꯦꯠ ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ 이때ꯃ ꯑꯗꯨꯅꯤꯗ ꯃꯆꯥꯁꯤꯡ ꯆꯠꯈꯤꯅ ꯊꯤꯡꯕ ꯃꯥꯅ ꯍꯨꯔꯥꯟꯅꯅ ꯃꯣꯏꯗ ꯑꯩ ꯆꯠꯅꯕꯤ ꯀꯥꯡꯕꯨꯗꯨꯒ ꯆꯠꯃꯤꯟꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ 이때ꯃꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯁꯥꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯏꯝꯐꯥꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯃꯄꯥꯟꯗ ꯂꯩꯔꯤ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯆꯦꯟꯅꯥꯏꯗ ꯕꯦꯡꯒꯂꯣꯔꯗ ꯃꯗꯨꯗꯤ ꯋꯦꯁ ꯕꯦꯡꯒꯜꯗ ꯃꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯂꯥꯗ ꯂꯩ ꯄꯨꯝꯅꯃꯛꯁꯦ ꯑꯩꯗꯤ ꯃꯥꯏ ꯂꯩꯐꯝꯗꯨꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯂꯣꯏꯅ ꯈꯔ ꯈꯪꯍꯟꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯌꯥꯝꯅ ꯁꯦꯐꯇꯤ ꯑꯣꯏꯗ꯭ꯔꯅ ꯈꯜꯂꯦ ꯌꯥꯝ ꯑꯍꯜ ꯑꯣꯏꯅ ꯃꯄꯥꯟ ꯊꯣꯛꯑꯦ ꯃꯆꯥ ꯃꯃꯧ ꯂꯩꯔꯁꯤꯕꯣ ꯑꯗꯨꯅꯤ ꯌꯥꯗꯦ ꯃꯥꯅ ꯅꯝꯐꯨꯗ ꯍꯨꯔꯥꯟꯅ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯄꯨꯔꯤꯕ ꯀꯥꯡꯕꯨꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯄꯨꯕꯤꯕ ꯅꯆꯥ ꯅꯪ ꯌꯥꯗꯗꯤ ꯇꯧꯅꯨ ꯆꯠꯀꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯅ ꯃꯣꯏꯅꯁꯨ ꯄꯥꯎꯗꯝꯕꯤꯗꯕꯀꯣ ꯍꯣꯏ ꯃꯣꯏꯅꯁꯨ ꯐꯅ ꯁꯨꯝ ꯀꯣꯏꯖꯁꯨꯅꯅ ꯀꯣꯏꯕꯒꯤ ꯑꯗꯨꯝ ꯆꯠꯄꯅ ꯍꯥꯏꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯍꯥꯛꯇꯤ ꯃꯄꯨꯟꯁꯤꯒꯤ ꯁꯥꯎꯠ ꯍꯥꯏꯕ ꯃꯐꯝꯗꯨꯒ ꯆꯠꯄꯗꯤ ꯃꯤꯅꯤ ꯑꯗꯨꯕꯨ ꯆꯠꯃꯤꯟꯅꯩ ꯀꯥꯡꯕꯨꯗꯨꯅ ꯈꯤꯇꯪ ꯄꯥꯟꯅꯕ ꯋꯥꯠꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯜꯂꯤ
ꯎꯄꯥꯏ ꯂꯩꯇꯦ ꯀꯩ ꯆꯥꯅꯤ ꯏꯇꯩꯃ ꯃꯥꯒꯤ ꯕꯤꯙꯤꯅ ꯇꯝꯃꯝꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯀꯣ ꯑꯩꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯞꯀꯦ ꯈꯜꯂꯝꯕꯅꯤ ꯐꯣꯇꯣꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯒꯗꯕ ꯎꯕꯗꯨꯒ ꯑꯩꯅ ꯐꯣꯇꯣꯗꯣ ꯍꯥꯞꯈꯤꯗꯕꯅꯤꯀꯣ ꯁꯨꯝ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯄꯥꯎꯖꯦꯜ ꯄꯤꯖꯕ ꯁꯤꯌꯥꯔ ꯇꯧꯖꯕ ꯑꯃꯁꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯀꯔꯤ ꯁꯦꯞ ꯇꯧꯒꯅꯤ ꯀꯔꯤ ꯍꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯥꯏ ꯑꯁꯣꯏꯕ ꯐꯪꯕꯗꯨꯒꯗꯤꯀꯣ ꯁꯨꯝ ꯑꯩꯅ ꯄꯥꯎꯖꯦꯜ ꯊꯝꯕꯅꯤ ꯏꯇꯩꯃ ꯑꯩ ꯃꯃꯣꯁꯦ ꯀꯩꯅꯣꯒꯤꯅꯤ ꯂꯈꯤꯅꯒꯔꯒꯤꯅꯤꯀꯣ ꯁꯨꯔ ꯄꯊꯥꯔ ꯒꯨꯂꯘꯥꯠ ꯁꯣꯝꯒꯤ ꯂꯛꯈꯤꯅꯒꯔꯒꯤꯅꯤ ꯍꯣꯏꯌꯦ ꯍꯣꯏꯌꯦ ꯃꯃꯧ ꯃꯆꯥ ꯂꯣꯏ ꯂꯩꯔꯦ ꯃꯃꯧ ꯐꯪꯉꯦ ꯃꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯆꯠꯈꯤꯅꯨ ꯍꯥꯏ ꯌꯥꯗꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯅꯝꯐꯨꯗ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯧꯕꯅꯤ ꯏꯇꯩꯃ ꯃꯥꯒꯤ ꯇꯝꯃꯛꯄ ꯍꯥꯏꯇꯥꯔꯦꯗ ꯃꯃꯧ ꯑꯅꯤ ꯂꯩꯔꯦ ꯑꯃ ꯗꯣꯟꯁꯤꯔꯤꯗ ꯂꯩꯕꯗꯨꯒ ꯀꯅꯥ ꯍꯟꯒꯦ ꯃꯟꯇꯧꯒ ꯇꯣꯟ ꯁꯨꯏꯇ ꯃꯥꯟꯇꯣ ꯅꯠꯇꯦ ꯏꯟꯗꯣꯆꯥ ꯑꯃꯅ ꯍꯋꯥꯏ ꯂꯩꯈꯤꯕꯗꯣ ꯃꯥꯡꯖꯧꯂꯨ ꯃꯈꯥ ꯃꯥꯡꯖꯧꯂꯨꯅ ꯍꯟ ꯃꯥꯜꯂꯦ ꯑꯗꯨꯗꯨꯒꯤꯁꯨ ꯑꯣ ꯑꯗꯨꯅꯤ ꯏꯇꯩꯃ ꯃꯆꯥꯁꯤꯡꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕꯀꯣ ꯃꯆꯥꯅꯤꯄꯥꯅꯤꯁꯨ ꯀꯣꯍꯤꯃꯥꯗ ꯂꯩꯕ ꯃꯥꯅ ꯌꯨꯝꯗ ꯂꯩꯕ ꯃꯃꯧꯒ ꯃꯆꯥꯒ ꯀꯣ ꯑꯗꯨꯒ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯊꯤꯡꯉ ꯄꯩꯁꯥ ꯄꯤꯗꯕ ꯑꯗꯒꯤ ꯃꯥꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯂꯧꯔꯒ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯏꯕꯅꯤ ꯑꯗꯩ ꯄꯨꯔꯤ ꯀꯥꯡꯕꯨꯗꯨꯅꯁꯨ ꯑꯗꯨꯝ ꯄꯨꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯋꯥꯈꯜꯗꯤ ꯄꯨꯔꯤ ꯀꯥꯡꯕꯨꯅ ꯄꯨꯍꯟꯅꯤꯡꯗꯦ ꯃꯆꯥ ꯃꯁꯨ ꯌꯥꯗꯗꯤ ꯆꯠꯈꯤꯅꯨꯗ ꯆꯠꯀꯅꯨ ꯃꯉꯣꯟꯗ ꯂꯩꯍꯧꯔꯣ ꯑꯍꯜ ꯑꯣꯏꯔꯦ ꯈꯣꯠꯂꯦꯅ ꯋꯥꯗ ꯍꯥꯏꯕꯤꯗꯤ ꯐꯕꯀꯣ ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯅꯤꯗ ꯏꯇꯩꯃ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯗꯤ ꯂꯝꯃꯛꯇ ꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯌꯥꯝ ꯐꯠꯇꯦ ꯇ꯭ꯔꯦꯟ ꯆꯠꯄ ꯍꯥꯏꯁꯤ ꯌꯥꯝꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯝ ꯀꯜꯂꯦ ꯑꯣ ꯁꯟꯖꯅꯥ ꯂꯥꯛꯑꯦ ꯏꯕꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯌꯦꯡꯖꯩ ꯑꯗꯨꯅꯤ ꯁꯟꯖꯅꯥ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯅꯤ ꯏꯁꯦꯟ ꯏꯄꯥꯁꯤꯡꯗꯨ ꯆꯠꯀꯅꯨ ꯆꯠꯀꯅꯨ ꯍꯥꯏꯔ ꯃꯥꯅ ꯍꯨꯔꯥꯟ ꯆꯠꯈꯤꯕ ꯄꯨꯔꯤ ꯀꯥꯡꯕꯨꯗꯨꯅꯁꯨ ꯏꯆꯥꯁꯤꯡ ꯌꯥꯗꯗꯤ ꯏꯕꯥꯏ ꯂꯩꯍꯧꯔꯣ ꯈꯣꯠꯍꯧꯔꯣ ꯆꯠꯀꯅꯣ ꯑꯍꯜ ꯑꯣꯏꯔ ꯈꯣꯠꯂ ꯄꯥꯎꯃꯦꯟꯅ ꯈꯣꯠꯅꯅ ꯊꯝꯕꯤꯔꯝꯅꯤ ꯐꯕ ꯃꯣꯏꯁꯨ ꯀꯗꯥꯏꯗꯒꯤ ꯃꯤꯒꯤ ꯗꯣꯁꯥ ꯍꯥꯏꯗꯣ ꯁꯟꯖꯅꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯣ ꯏꯇꯩꯃ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃꯅ ꯍꯪꯕꯤꯔꯛꯄ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯏꯇꯩꯃꯕꯨ ꯌꯥꯝ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯟꯖꯅꯥ ꯅꯪ ꯀꯣꯃꯦꯟꯁꯤ ꯃꯈꯥꯗ ꯆꯥꯔꯒ ꯄꯦꯟꯖꯩ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯤ ꯂꯂꯥꯡꯒꯤꯅꯤꯀꯣ ꯑꯗꯣ ꯅꯪ ꯏꯇꯩꯃꯁꯦ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯅꯪ ꯍꯧꯖꯤꯛ ꯏꯇꯩꯃꯗ ꯀꯅꯦꯛ ꯇꯧꯔꯣ ꯑꯗꯨꯒ ꯅꯪ ꯀꯣꯃꯦꯟ ꯊꯝꯃꯝꯃꯨ ꯁꯣꯏꯗꯅ ꯏꯇꯩꯃ ꯅꯪꯅ ꯍꯜꯂꯛꯀꯅꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯀꯣ ꯁꯟꯖꯅꯥ ꯇꯥꯕ꯭ꯔꯥ ꯏꯕꯥꯏꯅ ꯍꯥꯏꯁꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯇꯩꯃꯁꯦ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯀꯅꯦꯛ ꯇꯧꯔꯣ ꯑꯗꯨꯒ ꯅꯪ ꯀꯣꯃꯦꯟ ꯊꯝꯃꯣ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯀꯣꯔꯧ ꯂꯩꯔꯤꯕ꯭ꯔꯥ ꯈꯦꯆ꯭ꯔꯤ ꯏꯕꯥꯏꯗꯤ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯆꯥꯒꯦ ꯃꯣꯁꯣꯔꯤꯒ ꯁꯣয়াꯕꯤꯟꯒ ꯊꯣꯡꯉꯤ ꯁꯟꯖꯅꯥ ꯇꯥꯕ꯭ꯔꯥ ꯏꯇꯩꯃ ꯄꯦꯟꯖꯩꯅ ꯍꯪꯉꯤꯁꯦ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯑꯁꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯩ ꯏꯆꯟꯅꯨꯄꯥꯒꯤ ꯃꯧꯅꯤ ꯃꯥ ꯀꯃꯔꯪꯘꯥꯒꯤꯅꯤꯀꯣ ꯑꯗꯣ ꯑꯣ ꯁꯥꯞ ꯂꯩꯅꯩꯌꯦ ꯆꯦꯁꯤꯗꯤ ꯑꯣꯀꯦ ꯂꯩꯔꯕꯗꯤ ꯅꯪ ꯃꯔꯛ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣ ꯀꯣꯃꯦꯟ ꯊꯝꯃꯣ ꯑꯗꯨꯒ ꯏꯇꯩꯃꯅ ꯀꯔꯤꯒꯨꯝꯕ ꯁꯥꯞ ꯇꯧꯕꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯟ ꯁꯟꯖꯅꯥꯒꯤꯁꯦ ꯁꯥꯞ ꯇꯧꯕꯤꯌꯨꯀꯣ ꯏꯇꯩꯃ ꯂꯩꯔꯤ ꯏꯌꯥꯝꯕ ꯂꯩꯔꯤ ꯀꯣꯔꯧ ꯅꯪ ꯑꯁꯤ ꯃꯊꯛꯇ ꯂꯩꯕ ꯁꯟꯖꯅꯥ ꯁꯤꯡ ꯑꯁꯦ ꯁꯟꯖꯤꯅꯥ ꯁꯤꯡ ꯑꯁꯦ ꯃꯥꯁꯨ ꯀꯅꯦꯛ ꯇꯧꯅꯔꯣ ꯃꯥꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤꯀꯣ ꯑꯩꯒꯤ ꯏꯆꯦ ꯅꯨꯄꯥꯒꯤ ꯃꯧꯅꯤ ꯏꯆꯟꯅꯨꯄꯤꯅꯤꯀꯣ ꯍꯣꯏ ꯕ꯭ꯔꯗꯔ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯑꯗꯣ ꯀꯣꯔꯧ ꯇꯥꯔꯦꯅ ꯁꯟꯖꯤꯅꯥꯁꯦ ꯅꯪꯒ ꯀꯅꯦꯛ ꯇꯧꯅꯔꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯁꯟꯖꯤꯅꯥ ꯀꯣꯔꯧꯒꯁꯨ ꯅꯪꯒ ꯀꯅꯦꯛ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯣꯔꯧ ꯅꯪꯅ ꯀꯅꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯁꯟꯖꯅꯥꯁꯦ ꯀꯣꯃꯦꯟ ꯊꯝꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯟꯅꯔꯖꯔꯅꯤ ꯁꯟꯖꯅꯥ ꯇꯥꯕ꯭ꯔꯥ ꯀꯣꯔꯧ ꯀꯣꯔꯧꯁꯤꯒ ꯅꯪ ꯀꯅꯦꯛ ꯂꯩꯅꯔꯣ ꯀꯣꯔꯧꯁꯨ ꯁꯣꯏꯗꯅ ꯕꯦꯛ ꯇꯧꯖꯔꯛꯀꯅꯤ ꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅ
ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯈꯪꯉꯕ ꯑꯩꯈꯣꯏ ꯀꯣꯔꯧ ꯂꯩꯔꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯍꯌꯦꯡ ꯍꯟꯖꯔꯛꯀꯦ ꯁꯣꯏꯗꯅ ꯑꯣꯀꯦ ꯀꯣꯔꯧ ꯁꯟꯖꯅꯥꯅ ꯍꯥꯏꯔꯦ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯀꯣꯔꯧ ꯅꯪ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯃꯆꯥ ꯊꯝꯕꯤꯈ꯭ꯔꯣ ꯁꯟꯖꯅꯥꯅ ꯁꯣꯏꯗꯅ ꯕꯦꯛ ꯇꯧꯔꯛꯀꯅꯤ ꯀꯣꯔꯧ ꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯑꯁꯨꯃꯥꯏꯅ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯊꯧꯒꯠꯁꯤ ꯆꯦꯅꯦꯜꯁꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯍꯟꯁꯤ ꯀꯣ ꯑꯣ ꯏꯇꯩ ꯄꯦꯟꯖꯅ ꯕꯔꯗꯔꯒꯤ ꯃꯧ ꯀꯩ ꯈꯨꯟꯒꯤꯅꯣ ꯏꯇꯩꯃ ꯑꯩꯒꯤꯗꯤ ꯀꯁꯥꯔ ꯖꯣꯏꯄꯨꯔꯒꯤꯅꯤ ꯀꯁꯥꯔ ꯖꯣꯏꯄꯨꯔꯒꯤꯅꯤ ꯏꯇꯩꯃ ꯖꯣꯏꯄꯨꯔ ꯄꯥꯔꯠ 1ꯒꯤ ꯄꯥꯔꯠ 4 ꯁꯤꯕ ꯆꯤꯡ ꯔꯣꯗꯇ ꯈꯨꯡꯒꯪꯗ ꯂꯩꯕꯗꯣ ꯑꯗꯨ ꯈꯨꯟꯗꯨꯒꯤꯅꯤ ꯏꯇꯩꯃ ꯈꯪꯗꯅ ꯍꯪꯕꯅꯤ ꯕꯔꯗꯔ ꯀꯥꯏꯗꯦ ꯏꯇꯩꯃ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯣꯔꯧꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯗꯟ ꯍꯥꯏꯔꯦ ꯁꯟꯖꯅꯥ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯅꯃꯤꯁ ꯀꯣꯔꯧꯅ ꯁꯞ ꯇꯧꯈ꯭ꯔꯃꯤꯀꯣ ꯁꯟꯖꯅꯥ ꯇꯥꯕ꯭ꯔꯥ ꯏꯕꯥꯏꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯥꯏꯕꯒ ꯅꯪꯉꯣꯟꯗ ꯁꯔꯁ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯅꯪ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯉꯁꯤ ꯅꯣꯡꯃꯗ ꯁꯨꯃꯥꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯟꯕꯁꯦ ꯀꯛꯏꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯇꯧꯔꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯪ ꯇꯧꯔꯣꯀꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕꯅꯤꯅ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯂꯩꯔꯝꯒꯅꯤ ꯁꯟꯖꯅꯥ ꯀꯣꯃꯦꯟ ꯂꯥꯛꯀꯅꯤ ꯀꯣꯃꯦꯟ ꯂꯥꯛꯑꯕꯗꯤ ꯅꯪ ꯍꯌꯦꯡꯃꯨꯛ ꯃꯥꯒꯤꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯁꯞ ꯇꯧꯔꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯑꯗꯨꯒ ꯀꯣꯃꯦꯟ ꯊꯝꯈꯣꯀꯣ ꯀꯣꯔꯧ ꯀꯣꯃꯦꯟ ꯊꯝꯈ꯭ꯔꯦꯀꯣ ꯃꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯗꯟ ꯍꯥꯏꯅ ꯇꯧꯔꯕꯅꯤꯅ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯂꯥꯛꯑꯝꯃꯅꯤ ꯁꯟꯖꯅꯥꯗ ꯑꯗꯨꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯪꯅ ꯃꯥꯏ ꯀꯣꯃꯦꯟꯗꯨꯃꯨꯛ ꯅꯪ ꯃꯥꯒꯤ ꯁꯞ ꯇꯧꯔꯒ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕꯤꯔꯒ ꯃꯥꯒꯤꯗꯨꯃꯨꯛ ꯅꯪ ꯂꯥꯏꯛ ꯀꯣꯃꯦꯟ ꯊꯝꯈꯣꯀꯣ ꯍꯣꯏ ꯍꯟꯖꯔꯛꯀꯦ ꯍꯣꯏ ꯍꯜꯂꯛꯀꯦ ꯍꯥꯏꯔꯦ ꯀꯣꯔꯧ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯑꯩꯒꯤ ꯏꯆꯟꯅ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯁꯟꯖꯅꯥꯅ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯁꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯄꯤꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯣ ꯏꯇꯩꯃ ꯄꯤꯖꯒꯦ ꯑꯩ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯏꯇꯩꯃ ꯑꯗꯨꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅ Head is on this channel put is into time out put is in time out pin message report remove is a car ꯅꯝꯕꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯅꯝꯕ ꯇꯨꯝꯗ꯭ꯔꯤ ꯍꯣꯏ ꯏꯇꯩꯃ ꯑꯗꯣ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯀꯔꯤ ꯍꯥꯏꯗꯧꯕ ꯈꯪꯗꯦꯅꯦ ꯍꯣꯏ ꯇꯧꯕꯨꯗꯤ ꯑꯦꯐ ꯕꯤꯗ ꯆꯪꯉꯛꯄꯁꯦ ꯕ꯭ꯂꯨ ꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯉ ꯑꯩꯁꯨ ꯍꯥꯏꯔꯤꯗꯅꯀꯣ ꯑꯁꯨꯝ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯧ ꯑꯃꯒ ꯑꯃꯒ ꯆꯦꯅꯦꯜ ꯂꯣꯏꯅ ꯂꯥꯏꯟ ꯂꯩꯅꯁꯤ ꯀꯥꯅꯦꯛ ꯂꯩꯅꯁꯤ ꯁꯨꯝ ꯍꯥꯏꯔꯤꯅꯀꯣ ꯌꯨꯇꯨꯕꯔ ꯑꯣꯏꯔꯗꯤ ꯕ꯭ꯂꯨ ꯄꯤꯒꯗꯕꯅꯤ ꯑꯣꯀꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯕ꯭ꯂꯨ ꯄꯤꯕꯁꯨ
ꯀꯣꯃꯦꯟꯁꯨ ꯂꯥꯛꯂꯝꯅꯤ ꯈꯜꯂꯦ ꯑꯩꯗꯤ ꯍꯩꯔꯗꯤ ꯉꯁꯤ ꯂꯩꯇꯦ ꯍꯌꯦꯡ ꯂꯩꯇꯦ ꯇꯧꯁꯟꯕꯤꯅꯦ ꯑꯣꯀꯦ ꯀꯣꯃꯦꯟꯁꯨ ꯂꯥꯛꯂꯝꯅꯤ ꯈꯜꯂꯦ ꯑꯩꯗꯤ ꯍꯥꯏꯔꯗꯤ ꯉꯁꯤ ꯂꯩꯇꯦ ꯍꯌꯦꯡ ꯂꯩꯇꯦ ꯇꯧꯁꯟꯕꯤꯌꯣ ꯑꯣꯀꯦ ꯁꯟꯖꯅꯥ ꯀꯣꯔꯧꯒꯤꯗꯣ ꯅꯪ ꯀꯣꯃꯦꯟꯅ ꯇꯧꯈ꯭ꯔꯣ ꯍꯟꯈ꯭ꯔꯣꯀꯣ ꯃꯥ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯍꯟꯈ꯭ꯔꯣ ꯍꯌꯦꯡ ꯌꯧꯗ꯭ꯔꯕꯁꯨ ꯀꯣꯃꯦꯟ ꯂꯩꯔꯝꯃꯅꯤ ꯍꯥꯏꯀꯣ ꯍꯣꯏ ꯑꯩ ꯇꯧꯖꯈ꯭ꯔꯦ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯁꯣꯏꯗꯅ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯑꯗꯣ ꯉꯁꯤ ꯍꯟꯈ꯭ꯔꯣ ꯍꯣꯏ ꯀꯣꯔꯧ ꯅꯪꯒꯤꯗ ꯀꯩꯅꯣ ꯇꯧꯁꯨ ꯃꯉꯣꯟꯗ ꯀꯛꯈꯤꯕꯁꯨ ꯌꯥꯏꯀꯣ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯇꯧꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯚꯤꯗꯤꯑꯣ ꯐꯨꯜꯗꯤ ꯌꯦꯡꯕꯒꯤ ꯃꯊꯧꯅꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯌꯦꯡꯗ꯭ꯔꯒꯗꯤ ꯁꯥꯞ ꯃꯥꯡꯒꯅꯤ ꯑꯣꯀꯦ ꯇꯥꯏꯗꯅ ꯀꯣꯔꯧ ꯁꯟꯖꯅꯥ ꯍꯥꯏꯁꯦ ꯀꯣꯔꯧ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯇꯧꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯚꯤꯗꯤꯑꯣ ꯐꯨꯜꯗꯤ ꯌꯦꯡꯕꯒꯤ ꯃꯊꯧꯅꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯌꯦꯡꯗ꯭ꯔꯕꯗꯤ ꯁꯥꯞ ꯃꯥꯡꯒꯅꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯌꯦꯡꯕꯤꯌꯨ ꯁꯟꯖꯅꯥ ꯑꯗꯩ ꯑꯃꯁꯨ ꯀꯩꯅꯣꯁꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯟꯖꯒꯦ ꯍꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯟꯖꯔꯅꯤ ꯁꯦꯟ ꯅꯝꯕꯔ ꯀꯥꯏꯗꯅꯣ ꯀꯥꯎꯔꯦ ꯁꯦꯟ ꯅꯝꯕꯔ ꯍꯥꯏꯁꯦ ꯌꯦꯡꯖꯒꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯣꯏ ꯀꯥꯅꯦꯛ ꯂꯩꯅꯔꯤꯕ ꯑꯅꯤꯃꯛ ꯚꯤꯗꯤꯑꯣ ꯐꯨꯜ ꯌꯦꯡꯗ꯭ꯔꯗꯤ ꯁꯥꯞ ꯇꯥꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯦꯡ ꯇꯥꯕꯅꯦ
ꯁꯥꯞ ꯇꯧꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯐꯨꯜ ꯌꯦꯡꯉꯣ ꯍꯥꯏ ꯇꯥꯏꯗꯅ ꯀꯩꯅꯣ ꯀꯣꯔꯧ ꯁꯥꯞ ꯇꯧꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯐꯨꯜ ꯌꯦꯡꯉꯣ ꯍꯥꯏꯌꯦ ꯚꯤꯗꯤꯑꯣ ꯐꯨꯜ ꯌꯦꯡꯗ꯭ꯔꯕꯗꯤ ꯁꯥꯞ ꯃꯥꯡꯉꯦꯀꯣ ꯁꯤꯒꯨꯝꯕ ꯏꯇꯩꯃꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯣꯏꯅꯥꯝꯅ ꯀꯩꯕ ꯅꯥ ꯁꯥꯏꯒꯤ ꯑꯩꯅꯦ ꯍꯥꯏ ꯁꯣꯔꯤ ꯁꯣꯏꯔꯦ ꯑꯩꯈꯣꯏ ꯁꯟꯖꯅꯥꯁꯦ ꯑꯩꯅ ꯀꯥꯏ ꯅꯝꯃꯨꯔꯣ ꯈꯪꯗꯦꯅꯦ ꯁꯤ ꯀꯥꯏꯗ ꯅꯝꯃꯨ ꯀꯣꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗꯦ ꯀꯗꯥꯏ ꯅꯝꯃꯨꯔꯒꯦ ꯚꯥꯏ ꯑꯣ ꯎꯔꯦ ꯄꯥꯔꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗꯦ ꯀꯥꯏꯗ ꯅꯝꯃꯨꯔꯒꯦ ꯚꯥꯏ ꯎꯜꯇꯥ ꯄꯨꯜꯇꯥ ꯅꯝꯃꯨꯔꯦ ꯑꯗꯨꯅ ꯇꯧꯔꯤꯃꯤ ꯑꯕꯨꯡꯉꯣ ꯑꯣꯏꯅꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣꯀꯣ ꯑꯣꯏꯅꯥꯝꯅ ꯏꯕꯗ ꯁꯣꯏꯔꯦ ꯀꯥꯏꯗꯦ ꯁꯣꯏꯔꯁꯨ ꯑꯕꯨꯡꯉꯣ ꯑꯣꯏꯅꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎꯀꯣ ꯍꯥꯏ ꯑꯗꯨꯅꯤ ꯑꯕꯨꯡꯉꯣ ꯏꯇꯩꯃꯅ ꯍꯥꯏꯁꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯁꯟꯖꯅꯥ ꯇꯥꯏꯌꯦ ꯏꯕꯥꯏ ꯇꯥꯏꯌꯦ ꯂꯥꯏꯚ ꯊꯥꯕꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯁꯥꯞ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯑꯣ ꯑꯠꯆꯥ ꯁꯥꯞ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯣꯏꯅꯥꯝ ꯏꯇꯩꯃ ꯆꯥ ꯄꯦꯟꯖꯒꯁꯨ ꯀꯅꯦꯛ ꯂꯩꯅꯔꯣ ꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯇꯥꯏꯀꯣ ꯌꯥꯗꯦ ꯊꯦꯡꯕꯅꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯁꯞ ꯇꯧꯃꯤꯟꯅꯁꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯒꯤꯗꯤ ꯁꯟꯖꯅꯥ ꯍꯥꯏꯁꯦ ꯁꯟꯖꯅꯥ ꯁꯤꯡꯍ ꯃꯥꯕꯨꯁꯨ ꯁꯞ ꯇꯧꯕꯨ ꯑꯩꯈꯣꯏ ꯂꯣꯏ ꯁꯞ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯃꯅ ꯁꯞ ꯇꯧꯔꯒ ꯑꯃꯅ ꯇꯧꯗꯕ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯇꯧꯔꯣꯏꯁꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯣꯏꯅꯥꯝ ꯇꯥꯕ꯭ꯔꯥ ꯑꯣꯏꯅꯥꯝ ꯁꯟꯖꯅꯥ ꯁꯤꯡꯍꯅ ꯍꯥꯏꯔꯛꯑꯦ ꯑꯣꯏꯅꯥꯝ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯣ ꯑꯗꯨ ꯅꯪꯅ ꯉꯁꯤ ꯁꯥꯞ ꯇꯧꯔꯕꯗꯤ ꯍꯌꯦꯡ ꯁꯟꯖꯅꯥ ꯁꯤꯡꯍꯒꯤ ꯆꯦꯅꯦꯜꯗꯣ ꯐꯖꯅ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣ ꯐꯨꯜ ꯌꯦꯡꯉꯒ ꯁꯥꯞ ꯇꯧꯔꯣꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯟꯅ ꯁꯥꯞ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯣ ꯑꯣꯏꯅꯥꯝ ꯇꯥꯕ꯭ꯔꯣ ꯁꯟꯖꯅꯥꯅ ꯍꯥꯏꯔꯦ ꯑꯣꯏꯅꯥꯝ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯨ ꯅꯪ ꯑꯝꯇꯪ ꯀꯣꯃꯦꯟ ꯍꯟꯕꯤꯔꯝꯃꯣ ꯍꯣꯏ ꯇꯧꯖꯔꯛꯀꯦꯕꯨ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯇꯧꯔꯛꯀꯦꯕꯨ ꯍꯥꯏꯔꯁꯨ ꯉꯁꯤ ꯇꯧꯔꯛꯀꯦꯕꯨ ꯍꯥꯏꯔꯁꯨ ꯀꯣ
ꯑꯉꯥꯡꯁꯤꯡ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯈ꯭ꯔꯦ ꯁꯟꯖꯅꯥ꯫ ꯑꯗꯣ ꯑꯣꯏꯅꯥꯝ ꯇꯥꯕ꯭ꯔꯣ? ꯑꯩꯈꯣꯏ ꯁꯟꯖꯅꯥꯅ ꯍꯥꯏꯔꯦ ꯑꯣꯏꯅꯥꯝ ꯁꯥꯔꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯔꯦ꯫ ꯑꯗꯣ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯍꯌꯦꯡꯗꯣ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯥꯔꯞ ꯇꯧꯃꯤꯟꯅꯁꯤꯀꯣ꯫ ꯑꯣꯏꯅꯥꯝꯗꯣ ꯊꯣꯛꯈ꯭ꯔ ꯃꯥꯅꯦ꯫ ꯊꯣꯡꯉꯣꯏ ꯂꯩꯔꯝꯒꯅꯤ꯫ ꯑꯣꯏꯅꯥꯝ ꯂꯩꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ? ꯆꯠꯄ ꯇꯥꯔꯒꯗꯤ ꯕꯥꯏ ꯄꯤꯔꯝꯃꯣ, ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ, ꯑꯗꯨꯒ ꯁꯟꯖꯅꯥꯅ ꯍꯥꯏꯔꯤꯕꯁꯦ ꯈꯨꯝꯕꯤꯔꯝꯃꯣ, ꯑꯗꯣ ꯁꯥꯔꯞ ꯇꯧꯕꯤꯔꯝꯃꯨꯀꯣ, ꯑꯗꯨꯒ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯣ, ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯟꯖꯔꯛꯑꯅꯤ꯫ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯍꯧꯖꯤꯛ ꯀꯣ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯣꯔꯦ ꯀꯣ, ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯌꯥꯍꯧ ꯉꯟꯕ ꯍꯌꯦꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯕꯛ ꯂꯩꯅꯕ, ꯗ꯭ꯌꯨꯇꯤ ꯂꯩꯅꯕ, ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯀꯅꯥꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯕꯥꯏ ꯑꯣꯏꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯃꯤꯀꯨꯞꯅ ꯀꯥꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯑꯃꯅꯁꯨ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯕ꯭ꯔꯗꯔ ꯕꯥꯏ, ꯃꯌꯥꯝ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ ꯏꯇꯩꯃ, ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯏꯇꯩꯃ, ꯋꯦꯜꯀꯝ꯫ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ꯫ ꯐꯔꯦ ꯏꯌꯥꯝꯕ, ꯃꯪ ꯐꯔꯁꯤ, ꯌꯥꯏꯐꯔꯦ꯫ ꯑꯗꯣ ꯀꯣꯔꯧ ꯅꯪ ꯅꯈꯣ ꯄꯣꯊꯥꯗ꯭ꯔꯤꯉꯩꯗ ꯑꯝꯇꯪ ꯍꯥꯏꯔꯝꯃꯣꯕ ꯁꯟꯖꯅꯥꯗꯣ ꯅꯪ ꯀꯣꯃꯦꯟ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯅꯤꯀꯣ? ꯅꯪ ꯃꯥꯅ ꯍꯪꯉꯤꯕꯗꯣ ꯅꯪ ꯈꯨꯝꯕꯤꯔꯝꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯇꯦ ꯏꯌꯥꯝꯕꯅ꯫ ꯑꯣꯀꯦ ꯕꯥꯏ ꯃꯌꯥꯝ, ꯏꯕꯥꯏ ꯒꯨꯗ ꯅꯥꯏꯠ꯫ ꯑꯗꯨꯅꯤ ꯀꯣꯔꯧ ꯁꯟꯖꯅꯥꯗꯣ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯨꯀꯣ꯫ ꯅꯪ ꯇꯧꯔꯝꯒꯦꯁꯨ ꯍꯥꯏꯗꯤ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯐꯔꯦ ꯌꯥꯏꯐꯔꯦ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯣ ꯁꯟꯖꯅꯥ ꯀꯣꯔꯧꯗꯣ ꯑꯃꯨꯛ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯀꯣ, ꯑꯩꯃꯛꯁꯨ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯅꯤ꯫ ꯑꯣꯀꯦ ꯀꯣꯔꯧ ꯌꯥꯏꯐꯔꯦ, ꯌꯥꯏꯐꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯤꯗꯕꯅ ꯌꯥꯏꯐꯔꯦ꯫ ꯇꯧꯈ꯭ꯔꯦ ꯏꯌꯥꯝꯕ, ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯑꯩꯒꯤ ꯑꯣꯏꯅ꯫ ꯋꯥꯎ ꯁꯟꯖꯅꯥ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯅꯪ ꯀꯣꯃꯦꯟ ꯂꯥꯛꯄ ꯎꯗ꯭ꯔꯣ? ꯅꯪ ꯆꯦꯅꯦꯜ ꯌꯦꯡꯉꯨ, ꯂꯥꯛꯑꯝꯃꯗꯤ ꯅꯪ ꯁꯣꯏꯗꯅ ꯍꯟꯀꯣ꯫ ꯀꯣꯔꯧꯅ ꯍꯥꯏꯁꯤꯗꯤ ꯌꯦꯡꯉꯨꯁꯦ, ꯀꯣꯔꯧ ꯇꯧꯈ꯭ꯔꯦ ꯑꯩ ꯏꯕꯥꯏ ꯑꯣꯏꯅꯥꯝꯅꯤ ꯇꯧꯔꯝꯗ꯭ꯔꯤꯕꯗꯣ꯫ ꯑꯣꯀꯦ ꯋꯥꯎ ꯀꯣꯔꯧ ꯁꯟꯖꯅꯥꯅ ꯅꯪꯉꯣꯟꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ, ꯁꯞ ꯇꯧꯈ꯭ꯔꯦ, ꯁꯞꯄꯣꯔꯠ ꯇꯧꯖꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯅꯪ ꯍꯌꯦꯡ ꯁꯣꯏꯗꯅ ꯇꯧꯀꯣ, ꯀꯥꯎꯅꯤꯀꯣ꯫ ꯇꯧꯈ꯭ꯔꯦ ꯏꯌꯥꯝꯕ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯩꯒꯤ ꯑꯣꯏꯅ꯫ ꯔꯥꯏꯁ ꯀꯣꯔꯧꯅꯁꯨ ꯍꯥꯏꯔꯦ ꯏꯌꯥꯝꯕ ꯑꯩ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯀꯣꯔꯧ ꯇꯧꯈ꯭ꯔꯦ ꯏꯕꯥꯏ ꯑꯣꯏꯅꯥꯝꯅꯤ ꯇꯧꯔꯝꯗ꯭ꯔꯤꯗꯣ꯫ ꯑꯣꯏꯅꯥꯝ ꯇꯧꯖꯔꯛꯀꯅꯤ, ꯑꯣꯏꯅꯥꯝ ꯑꯣꯏꯅꯥꯝ ꯇꯧꯖꯔꯛꯀꯅꯤ ꯁꯣꯏꯗꯅ꯫ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ, ꯍꯟꯅꯤ ꯍꯟꯗꯦ ꯍꯌꯦꯡ ꯑꯗꯨꯝ ꯈꯪꯒꯅꯤꯀꯣ꯫ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯣꯏꯅꯥꯝꯗꯁꯨ ꯀꯣꯔꯧꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ, ꯑꯣꯏꯅꯥꯝꯁꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ, ꯂꯣꯏꯒꯗꯕ ꯉꯥꯛꯇꯪ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯅꯤꯠ 30ꯇ ꯉꯥꯏꯈ꯭ꯔꯦ ꯀꯣ, ꯁꯦꯀꯦꯟ 30ꯇ ꯉꯥꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅ꯫ ꯉꯁꯤ ꯃꯪꯒꯣꯜ ꯅꯦꯇꯦ ꯆꯦꯅꯦꯜ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯦꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ, ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯔꯁꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ꯫ ꯑꯣꯀꯦ ꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ, ꯕꯥꯏ ꯕꯥꯏ ꯀꯣꯔꯧ, ꯑꯗꯒꯤꯗꯤ ꯁꯟꯖꯅꯥ, ꯏꯇꯩꯃ ꯄꯦꯟꯖꯩ ꯃꯌꯥꯝ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ, ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ꯫ ꯑꯣꯏꯅꯥꯝꯅꯦ, ꯑꯗꯨꯒꯩꯗꯤ ꯏꯇꯩꯃ ꯄꯦꯟꯖꯩꯅꯦ, ꯀꯣꯔꯧꯅꯦ ꯀꯣ, ꯃꯌꯥꯝ ꯑꯩ ꯕꯥꯏ ꯇꯧꯖꯔꯤ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤ ꯃꯇꯝ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩꯒꯤ LBꯗ ꯂꯥꯛꯄꯤꯔꯤꯕ, ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯪꯒꯣꯜ ꯅꯠꯇꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ꯫ ꯑꯩꯗꯤ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯅꯣꯡꯉꯥꯟꯕꯒ ꯏꯁꯩ ꯆꯠꯄꯅꯤꯅ ꯃꯇꯝ ꯁꯪꯖꯗꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯦꯡꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ LBꯁꯦ ꯁꯤꯖꯤꯟꯅꯖꯕꯅꯤ꯫ ꯑꯗꯣ ꯑꯩ ꯁꯪꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯌꯦꯡꯖꯒꯦ, ꯃꯌꯥꯝꯒꯤꯁꯨ ꯑꯩ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ꯫
ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯗꯤ ꯀꯨꯏꯔꯦ ꯊꯣꯛꯈꯤꯕ ꯒꯨꯗ ꯅꯥꯏꯠꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯏꯖꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯑꯩꯅ ꯌꯦꯡꯕ ꯁꯣꯏꯔꯦ ꯃꯤꯅꯤꯠ 2 ꯋꯥꯠꯂꯝꯃꯤ ꯃꯤꯅꯤꯠ 2ꯈꯛ ꯋꯥꯠꯂꯝꯃꯦꯕ ꯑꯩꯅ ꯌꯦꯡꯕꯗ ꯁꯣꯏꯈꯤꯕ ꯇꯥꯏꯃꯤꯡꯁꯦ ꯍꯌꯦꯡ ꯆꯠꯇꯣꯏꯁꯤ ꯅꯪꯐꯧ ꯊꯣꯡꯁꯨ ꯌꯥꯗꯦ ꯃꯌꯥꯝ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯉꯁꯤꯒꯤ LBꯁꯤꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯏꯇꯩꯃꯅ ꯆꯥ ꯀꯥꯝ ꯄꯤꯔꯛꯄꯅ ꯍꯥꯎꯈ꯭ꯔꯦ ꯆꯥ ꯊꯛꯄꯗ ꯃꯤꯠ ꯁꯤꯡꯈ꯭ꯔꯦ ꯉꯁꯤ ꯀꯥꯔꯦꯟꯁꯤꯗꯤ ꯃꯌꯥꯝ ꯀꯞꯅꯤꯡꯉꯤ ꯍꯥꯏꯁꯤꯅꯤꯕꯣ ꯑꯣꯀꯦ ꯏꯆꯤꯟ ꯃꯌꯥꯝ ꯂꯣꯏꯔꯦ ꯃꯤꯅꯤꯠ ꯀꯩꯝꯇ ꯉꯥꯏ 1 ꯉꯥꯏꯔꯦ ꯂꯣꯏꯗꯕ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯏꯆꯤꯟ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯃꯅꯤꯅꯁꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯂꯥꯅꯁꯨ ꯇꯥꯃꯣ ꯃꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ